ꯅꯤꯡꯁꯤꯡꯕꯤꯔꯣ ꯃꯌꯥꯝ ꯒ꯭ꯔꯨꯞꯇ ꯌꯥꯎꯕꯤꯕ ꯌꯥꯎꯔꯗꯤ ꯒ꯭ꯔꯨꯞꯇ ꯂꯥꯏꯚꯀꯤ ꯂꯤꯡꯛꯇꯣ ꯁꯤꯌꯔ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯦꯔꯔ ꯑꯁ ꯊꯦꯡꯕꯒꯤꯗꯤ ꯊꯦꯡꯉꯕꯅꯦ ꯑꯗꯣ ꯁꯤꯐꯥꯎꯗꯀꯣ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯃꯌꯥꯝꯁꯦ ꯊꯦꯡꯅꯕꯅꯤꯅꯀꯣ ꯇꯧꯗ ꯌꯥꯗꯕꯒꯤ ꯊꯦꯡꯅꯅꯤꯡꯃꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦ ꯁꯤꯐꯥꯎꯗ ꯑꯗꯣ ꯊꯦꯡꯕꯒꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯊꯦꯡꯕꯒꯤꯗꯤ ꯋꯥꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯂꯩꯔꯗꯤ ꯑꯦꯔꯔ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯗꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯒ ꯌꯥꯎꯔꯗꯤ ꯁꯤꯌꯔ ꯑꯝꯇ ꯇꯧꯁꯜꯂꯝꯃꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯂꯤꯡꯛꯇꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯑꯝꯇ ꯂꯤꯡꯛ ꯑꯝꯇ ꯁꯤꯌꯔ ꯑꯝꯇ ꯇꯧꯁꯟꯕꯤꯔꯝꯃꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯂꯩꯔꯗꯤ ꯃꯌꯥꯝ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯑꯝꯇ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝꯗꯣ ꯂꯥꯏꯚ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯍꯧꯔꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯏꯌꯥꯝꯕ ꯉꯁꯥꯏ ꯁ꯭ꯌꯥꯝꯁꯨ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯥꯏꯔ ꯉꯁꯤꯗꯤ ꯂꯥꯏꯚ ꯈꯔ ꯉꯟꯅ ꯇꯧꯁꯦꯅ ꯉꯁꯥꯏ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯕꯅꯦ ꯋꯥꯆꯞꯇ ꯑꯗꯣ ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯤꯉꯩꯗ ꯔꯤꯄ꯭ꯂꯥꯏꯒ ꯇꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯔꯤꯄ꯭ꯂꯥꯏꯒ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯁꯜꯂꯣ ꯉꯔꯥꯡꯁꯨ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯠ ꯇꯠꯄꯗꯨꯗ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤꯗꯨꯗꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯈꯤꯗ꯭ꯔꯕ ꯀꯩꯅꯣ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯒ꯭ꯔꯨꯞ ꯌꯥꯎꯗꯦ ꯑꯦꯔꯔ ꯑꯗꯨꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯏꯌꯥꯝꯕ ꯍꯣꯏ ꯀꯔꯤ ꯑꯇꯩ ꯑꯇꯩ ꯀꯅꯥ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯁꯣꯏꯍꯦꯜꯂꯣꯏ ꯀꯩꯀꯩ ꯂꯩꯕꯅꯤ ꯃꯣꯏ ꯆꯪꯉꯛꯑꯗꯤ ꯑꯗꯨꯝ ꯃꯣꯏꯗꯤ ꯒ꯭ꯔꯨꯞꯇ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯍꯜꯂꯁꯤ ꯃꯣꯏꯗ ꯍꯥꯏꯔꯒꯦ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯊꯦꯡꯕ ꯍꯥꯏꯕꯨ ꯈꯔ ꯐꯖꯅ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯂꯩꯔꯒꯗꯤ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯌꯥꯎꯗꯕ ꯑꯣꯏꯔꯒꯗꯤ ꯑꯌꯥꯎꯕ ꯂꯥꯛꯄ ꯉꯥꯏꯔꯁꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯑꯩ ꯍꯥꯏꯔꯒꯦ ꯑꯣ ꯀꯩꯅꯣꯅꯦ ꯌꯥꯔꯦ ꯅꯝꯕꯔꯗꯣ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯛꯄ ꯍꯥꯏꯗꯣ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯝꯕꯔ ꯄꯤꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯌꯨꯇꯨꯕꯇ ꯄꯤꯅꯕꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯁꯕꯥꯛꯈꯥ ꯅꯝꯕꯔ ꯂꯣꯏ ꯈꯪꯒꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯅꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯨꯗ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯒ꯭ꯔꯨꯞꯀꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯆꯪꯉꯒ ꯂꯤꯡꯛꯇꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯒꯗꯤ ꯃꯇꯣꯝꯇ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯏꯟꯚꯥꯏꯠ ꯑꯗꯨꯗ ꯂꯤꯡꯛꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯛꯑꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒꯔ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒꯔ ꯑꯗꯨꯃꯥꯏꯅ ꯖꯣꯏꯟ ꯇꯧꯁꯟꯒꯦꯔꯥ ꯇꯧꯁꯟꯒꯦꯁꯨ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯅꯣꯗꯒꯤ ꯂꯣꯏꯔꯀꯥꯟꯗ ꯏꯟꯁꯇꯥꯗꯔ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇꯔ ꯅꯝꯕꯔ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯅꯝꯕꯔ ꯁꯦꯞ ꯇꯧꯔꯒ ꯑꯩꯅ ꯑꯦꯗ ꯇꯧꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯐꯗꯣꯏꯅꯦ ꯑꯩ ꯏꯟꯚꯥꯏꯠ ꯂꯤꯡꯛꯇꯨꯗ ꯑꯗꯨꯝ ꯀ꯭ꯂꯤꯛ ꯇꯧꯕꯗꯣ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯑꯗꯨꯝ ꯂꯤꯡꯛꯇꯨꯗ ꯑꯦꯗ ꯇꯧꯔꯛꯑꯅꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨ ꯑꯗꯨꯝ ꯑꯦꯗ ꯇꯧꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯏꯌꯥꯝꯕ ꯁ꯭ꯌꯥꯝ ꯌꯥꯎꯕꯤꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯉꯁꯤ ꯈꯔ ꯉꯟꯅ ꯍꯧꯖꯦꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯉꯁꯥꯏ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯂꯥꯛꯄꯗꯣ ꯔꯤꯄ꯭ꯂꯥꯏ ꯍꯜꯍꯧꯗ꯭ꯔꯦ ꯑꯗꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯒ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯚ ꯍꯧꯔꯦꯅ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯦ ꯀꯟꯅ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯇꯣꯜꯂꯦꯗ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯣꯜꯂꯦ ꯀꯃꯦꯟ ꯃꯈꯥ ꯂꯥꯛꯇ꯭ꯔꯤꯁꯦ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯁꯦꯀꯦꯟ ꯑꯝꯇꯪ ꯃꯤꯅꯤꯠ ꯑꯝꯇꯪ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ
ngay hết tầm ô hay error Roji ear fiber की matang da explain hai petang to biro hai error Jio ear fiber se keno ni plan lay ba ko magi tongan ba plan hauji ki oina di moi se aina install to ba aina Jio ear fiber se yumda hapsalam ba se tha tare ni pan January tha da ai yumda install to mane ba ko ai sida di huji je aina lay pam sida di lay te ba ko adu gi matam du da moi gi triple 2200 la 100 la dumai oi ki kaw ne sab sab to dumai na hojik ke mo offer leine du gi han thaba male adu gi price se pi matam da khoi gi installation charge lo roi machine gi charge ke ki lo yaw ram ne ko du da tha ani su plan su yaw la du ne tha ani se koina net se pesa ting da bisina ya du ne du ga gi recharge plan du ma kha pole du ga mathang tha hum su ba de gi di ai gi di 600 ki 599 gi recharge plan to ina select to ne ko ai gi di yam kana so maru oi de na adu 599 recharge plan du dai koi kai hani 30 mbps ne magi speed sibudi aduga 1000 gb gi magi limit se tha magi 1000 gb phangi adu 1000 gb se loina sina bangam de aina ko net ti kem to diba net ti nungai bane adum aduga ne kai hani magi ott subscription hai tare ne ko amazon kai no gumba netflix gumba kai ke adum magi ott platform khara ma suma subscription yaw lak pane ba duna tv gi magi kai hani set top box to to kan tv ekoina adum yeng bu khotpa du yare adu postpaid hai tare kaino ni postpaid ni hai tare Jio air fiber se madi sinaba loira kanda ko na bill thi du ni na ko prepaid sina bo hana paisa pitho ko na sinaba ni na tha duma adu jiki je postpaid ni adu hojiki kaino se Jio air fiber se nungai bani hai tare network so dum nungai akhoi na lai ba akhoi yum do saiton do dai wai da di network se kem problem lai ti ba ko ya magi tower da sunak pagi or no male adu na network की प्रॉब्लम देखो इधर इधर थोड़ा उधे तो अतोप तो हम सिंग द लोकेशन खेला हुई मतुंग ने नेटवर्क नुआई तब गति खल लेंगे ने तो एक मोबाइल डेटा द मोबाइल द नुआई तो समाइना जी एयर फाइबर द दी अदुमाइन नुआई तब दी ओइ रोइबो अखोई मोबाइल सिका अदु एयर फाइबर सिका खरा खेना बदी खरा दुम लाइबो तोंदोन सना इरेंग बमना OnePlus 13s खरा हाइबिरो OnePlus 13s तो को मागी प्राइस तो मागी मागी फोन की डिजाइन ते के याम फजेबो को अइना हंदक लॉन्च रक मतम दि येंगी पॉलिशिंग यांखै मुके ने से लैखि बने अदुगा मांगो द यावर स्नैपड्रैगन 8 elite की तो अदा प्रोसेसर दुसु याम फै अदुबु ngसाइगी फोन जिलु पॉलिशिंग यांखै मु पीबो फोन जुदा डिजाइन नि याम फजनि वन अखै की OnePlus दि हंदक दि आईफोन की टाइप त तोरगा दि कॉम्पैक्ट कोइना यामना हैंडी ओइबा याम कॉम्पैक्ट हाइबे यादरे खरा दि पिक तक तोरगा को अदुदा कइनोने मागिदा इन ड्रॉबैक अमख उबसे कोगी आईपी रेटिंग IP68 के यावदबसे मोंदे न होगो फोन सिंग द सैमसंग दगा दिल पालिसिंग उठा मरि मंगा दगा दुम याव मा पालिसिंग yang थै फाउगी रेंज द लैबो फोन अमा दगा IP रेटिंग द यावदबसे अदु मगदि खितंग नुवाइते अदुगा कैमरा गुम्बगी देदि कोई गेम सानबो खोनबो अदुम बगी दिको मा अदुम याम नुवाइबो फोन अमा ओइनी ꯃꯌꯥꯝꯅ ꯂꯥꯏꯚ ꯊꯥꯔꯒ ꯑꯃꯨꯛ ꯃꯥꯡꯉꯤꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯁꯣꯏꯅ ꯈꯜꯂꯝꯃꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯍꯥꯏꯔꯛꯀꯦ ꯂꯥꯏꯚ ꯊꯥꯔꯒ ꯑꯃꯨꯛ ꯃꯥꯡꯉꯤꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯏꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯃꯣꯇꯣ G35 5G ꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯌꯦ ꯔꯣꯍꯤꯠ एरर कई लमद लेरिनो हाइको एरर आईदी हौजिकसे कनोदा लैबको युमददी लैत्रे ऐसे मपान हाइतारेनेको मपान लमद लै अदुना खितंग मयाम का टाइमिंग चेंज आइगा मानद्रे हाइतारे मयाम हौजिक चाइसिंग चाना फमु कानाबो योरमने आईदी हौजिक साद्री वाटलिबको मोटो G35 5G दो अदुम याबने लुपा लिसिंग मदु तरा होय लुपा लिसिंग तरा अदागी रेंज दा लैगिगुम तौबने अदो G45 सु लैरबने 45 सुना खितंग नवे मासु लुपा लिसिंग तरा अदाइदा लैबने 35 और 45 अदुम याय अदो अइना खनबदा लेटेस्ट ले अइना येंगिबदा G45 तो अदुम याय अदु 45 तो लैरसु कमेंट ऑप्शन बिरो मैं अदुम कमेंट ऑप्शन बिरो आई
ꯑꯩꯅ ꯁꯥꯏꯠꯇ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯆꯪꯈꯠꯂꯛꯑꯒ ꯑꯗꯨꯝ ꯄꯥꯗꯣꯏꯅꯤꯀꯣ ꯑꯩ ꯁꯥꯏꯠꯇ ꯍꯥꯏꯗꯣꯛꯏꯁꯦ ꯑꯩ ꯍꯥꯏꯗꯣꯛꯇ ꯌꯥꯗꯅ ꯍꯥꯏꯗꯣꯛꯏꯅꯦ ꯑꯗꯣ ꯑꯩ ꯍꯥꯏꯗꯣꯛꯏꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯀꯪꯂꯩꯄꯥꯛꯅ ꯔꯤꯌꯦꯜꯃꯤꯗ ꯈꯔ ꯐꯕꯁꯦ ꯀꯌꯥꯗꯤ ꯍꯧꯒꯦ ꯍꯥꯏ ꯈꯔ ꯐꯕ ꯍꯥꯏꯁꯦ ꯔꯤꯌꯦꯜꯃꯤꯒꯤꯗꯤ ꯂꯨꯄꯥ 10,000 ꯑꯗꯥꯏꯕꯨꯒꯤ ꯔꯦꯟꯖ ꯔꯤꯌꯦꯜꯃꯤ ꯍꯧꯖꯤꯛꯀꯥꯟ 15 ꯒꯥꯏꯅ ꯂꯩꯗꯣ 20 ꯈꯤꯇꯪ ꯂꯥꯜꯂꯛꯄꯗꯣ 20ꯗꯒꯤꯅ 15 ꯑꯁ꯭ꯋꯥꯏꯋꯥꯏꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨ ꯃꯥꯒꯤꯗꯤ ꯍꯣꯏ ꯔꯤꯌꯦꯜꯃꯤꯗꯤ ꯑꯗꯨꯝ ꯕꯖꯦꯠ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯂꯨꯄꯥ 30,000 ꯁ꯭ꯋꯥꯏꯐꯥꯎ ꯈꯛꯇꯅꯤ ꯃꯦꯛꯁꯤꯃꯝ ꯃꯥꯒꯤ ꯐꯣꯟ ꯂꯣꯟꯁ ꯇꯧꯔꯤꯁꯦ ꯌꯥꯝ ꯇꯥꯡꯕꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯣꯟꯁꯁꯨ ꯇꯧꯗꯕꯅꯦ ꯑꯗꯨꯒ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯔꯤꯌꯦꯜꯃꯤꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯔꯤꯌꯦꯜꯃꯤꯒꯤ ꯐꯣꯟꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯅ ꯅꯥꯀꯟꯗ ꯁꯥꯏꯠꯇ ꯉꯥꯏꯍꯥꯛ ꯍꯥꯏꯗꯣꯛꯏꯁꯦ ꯑꯁꯤ ꯍꯥꯏꯗꯣꯛꯑꯒꯁꯨ ꯑꯗꯨꯝ ꯑꯩ ꯀꯃꯦꯟ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯑꯗꯨ ꯑꯩꯅ ꯀꯃꯦꯟ ꯎꯗꯦꯅ ꯈꯟꯕꯤꯒꯅꯨ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯄꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯒꯦ ꯑꯗꯨꯒ ꯔꯨꯍꯤꯌꯥꯟ ꯏꯌꯥꯝꯕꯁꯤ ꯆꯥꯛ ꯊꯣꯡꯕ ꯃꯥꯜꯂꯤ ꯆꯨꯝꯃꯦ ꯑꯩ ꯉꯁꯥꯏꯗꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯔꯝꯗꯣ ꯑꯩ ꯃꯔꯝꯗꯣ ꯍꯥꯏꯔꯛꯀꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯅ ꯌꯥꯝꯅ ꯒꯦꯁ ꯐꯖꯅ ꯇꯧꯔꯛꯑꯦ ꯀꯩꯅꯣꯅ ꯐꯥꯔꯨꯛ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯔꯨꯍꯤꯌꯥꯁꯦ ꯃꯥꯒꯤ ꯐꯣꯟ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯁꯨꯏ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯃꯗꯒꯤ ꯄꯥꯏꯌꯦꯅ ꯅꯍꯥꯟꯁꯨ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯣ ꯐꯥꯔꯨꯛꯅ ꯌꯥꯝ ꯐꯖꯅ ꯒꯦꯁ ꯇꯧꯔꯛꯑꯦ ꯐꯥꯔꯨꯛ ꯆꯨꯝꯃꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯣꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯩꯅ ꯁꯥꯏꯠꯇ ꯑꯃꯨꯛ ꯍꯥꯏꯗꯣꯛꯏꯁꯦ ꯑꯩ ꯁꯥꯏꯠꯇ ꯀꯩꯅꯣꯅꯦꯕ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯗꯤꯃꯥꯔꯠ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯗꯤꯃꯥꯔꯠꯇꯨꯗ ꯑꯩꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯆꯥꯅꯕ ꯑꯩꯒꯤ ꯍꯋꯥꯏ ꯀꯩꯀꯩ ꯑꯗꯩꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯗꯅ ꯑꯗꯨꯝ ꯇꯤꯜꯍꯧ ꯆꯅꯝ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯆꯠꯄꯁꯨ ꯉꯝꯗꯦꯅ ꯑꯩꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯂꯩꯁꯜꯂꯦꯕꯀꯣ ꯊꯥ ꯃꯈꯥꯏ ꯊꯥ ꯑꯃ ꯁꯨꯝ ꯆꯠꯅꯕ ꯑꯗꯨꯗ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯑꯗꯨ ꯉꯁꯤ ꯑꯗꯨ ꯆꯠꯄ ꯅꯨꯃꯤꯠ ꯇꯥꯕꯁꯤꯗ ꯑꯩꯁꯦ ꯍꯜꯂꯛꯄꯁꯦ ꯄꯨꯡ 6 ꯇꯥꯗꯣꯔꯦꯕ ꯑꯩꯅ ꯌꯨꯝꯁꯤ ꯀꯥ ꯌꯧꯔꯛꯄꯗꯣ ꯑꯗꯣ 6 ꯇꯥꯗꯣꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯁꯌꯥꯝꯅꯁꯨ ꯋꯥꯆꯞꯇ ꯃꯦꯁꯦꯁꯀ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯈꯔ ꯉꯟꯅ ꯍꯧꯁꯦ ꯀꯥꯏꯅꯒ ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯆꯥꯛꯀꯁꯦ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯈꯔ ꯇꯞꯅ ꯂꯥꯏꯚꯁꯦ ꯇꯧꯔꯛꯑꯒꯗꯤ ꯈꯔ ꯊꯨꯅ ꯍꯧꯍꯟꯅꯤꯡꯉꯤꯁꯤꯒ ꯑꯃꯨꯛ ꯉꯥꯏꯕꯗꯤ ꯑꯃꯨꯛ ꯋꯥꯔꯅꯤꯅꯀꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯊꯥꯅ ꯆꯥꯛꯁꯦ ꯊꯣꯡ ꯂꯥꯏꯚꯁꯦ ꯊꯥꯔꯒꯦꯅ ꯆꯥꯛꯁꯦ ꯊꯣꯡꯕ ꯍꯧꯒꯠꯄꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯏꯗꯣꯛꯏꯗꯣ ꯑꯩ ꯏꯟꯁꯥꯡ ꯀꯟꯅ ꯆꯥꯝꯕꯅꯦ ꯑꯗꯨ ꯏꯟꯁꯥꯡ ꯈꯔ ꯆꯥꯝꯕ ꯈꯣꯠꯄ ꯇꯧꯔꯤ ꯑꯗꯨꯅ ꯑꯩ ꯁꯦꯝ ꯁꯥꯕꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯤꯇꯪ ꯅꯥꯀꯟꯗ ꯈꯔ ꯍꯥꯏꯗꯣꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯆꯥꯛꯁꯦ ꯊꯣꯡꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯥꯛ ꯄꯨꯛ ꯄꯥꯏꯅ ꯆꯥꯛ ꯂꯥꯝꯕꯒꯤ ꯄꯨꯛ ꯄꯥꯏ ꯂꯩꯕꯗꯣ ꯃꯌꯥꯝ ꯌꯦꯡꯉꯝꯃꯣꯏꯑꯕ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤ ꯇꯥꯔꯦ ꯁꯤꯃꯇꯪꯗꯤ ꯑꯩ ꯆꯥꯛ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯡꯅꯕ ꯆꯥꯕꯅꯤꯅꯀꯣ ꯈꯔꯗꯤ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯡꯆꯥ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯔ ꯉꯁꯤ ꯅꯣꯡꯃꯒꯤ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯆꯥꯁꯟꯅꯕ ꯍꯥꯏꯅ ꯈꯔ ꯁꯦꯝ ꯁꯥꯔꯤꯌꯦ ꯑꯗꯣ ꯐꯔꯨꯛ ꯀꯩꯅꯣꯅꯦ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯡꯉꯧ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯈꯔ ꯉꯧꯒꯦꯅ ꯇꯧꯔꯤ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯈꯔ ꯉꯧꯔꯅꯤ ꯑꯗꯨꯒ ꯀꯥꯡꯉꯧ ꯇꯧꯔꯒ ꯈꯦꯆꯤ ꯊꯣꯡꯖꯤꯜꯂꯒ ꯈꯔ ꯁꯝꯖꯟꯅꯕ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯆꯠꯂꯨ ꯍꯜꯂꯛꯄꯗ ꯊꯦꯡꯉꯕꯅꯤꯅ ꯈꯔ ꯊꯨꯅ ꯂꯣꯏꯕ ꯌꯥꯅꯕ ꯃꯊꯦꯜ ꯍꯥꯏꯅ ꯍꯋꯥꯏ ꯈꯔ ꯉꯁꯥꯏ ꯇꯤꯡꯁꯤꯟꯈ꯭ꯔꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯗꯨꯒ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯈꯨꯠꯁꯨ ꯆꯣꯠꯂꯤꯀꯣ ꯑꯗꯨꯅ ꯑꯩ ꯈꯨꯠꯁꯤ ꯕꯦꯛ ꯆꯠꯂꯒ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯃꯌꯥꯝ ꯂꯥꯏꯚ ꯍꯧꯔꯛꯑꯦꯗꯅ ꯑꯩ ꯂꯥꯏꯚꯇꯣ ꯁꯦꯌꯔ ꯇꯧꯒꯗꯧꯗꯣ ꯑꯗꯨꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯂꯥꯏꯚ ꯍꯧꯔꯛꯑꯦꯅ ꯂꯤꯡꯇꯨꯝꯇꯪ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯉꯥꯏ ꯂꯩꯕꯗꯣ ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯇꯧꯔꯛꯇ꯭ꯔꯦꯅ ꯃꯇꯝꯗꯣ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯑꯃꯨꯛ ꯂꯣꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯆꯥꯗꯕꯗꯨꯅ ꯑꯃꯨꯛ ꯑꯔꯥꯏꯕꯅꯤ ꯆꯥꯕꯁꯦ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯚꯁꯦ ꯇꯧꯔꯗꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯊꯦꯡꯉꯅꯤ ꯄꯨꯡ 10 ꯃꯈꯥꯏ ꯈꯔꯕꯨ ꯇꯥꯗꯧ ꯃꯥꯜꯂꯦꯕꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯥꯝ ꯍꯦꯟꯅ ꯊꯦꯡꯉꯅꯤ ꯑꯗꯣ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯈꯛ ꯍꯞꯇꯥ ꯑꯝꯗ ꯅꯨꯃꯤꯠ 2ꯈꯛ ꯇꯧꯕꯅꯤꯅ ꯃꯇꯝꯁꯦ ꯌꯥꯝ ꯐꯪꯗꯕꯅꯤꯅꯀꯣ ꯑꯩ ꯉꯁꯤꯁꯦ ꯂꯥꯏꯚꯁꯤꯗꯤ ꯉꯁꯤꯁꯤꯃꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯇꯧꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯐꯥꯔꯨꯛ ꯍꯥꯏꯁꯤꯅ ꯍꯦꯛꯇ ꯃꯥꯅ ꯒꯦꯁ ꯍꯦꯛꯇ ꯇꯧꯁꯜꯂꯛꯑꯦ ꯀꯣꯟꯅ ꯊꯪꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩꯗꯣ ꯆꯥꯛ ꯊꯣꯡꯉꯦ ꯊꯥꯕꯅꯤ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯥꯅ ꯍꯦꯛꯇ ꯈꯪꯖꯤꯜꯂꯛꯄꯁꯤꯅꯕ ꯁꯤꯡꯕ ꯍꯦꯟꯖꯜꯂꯛꯄꯁꯤꯅꯕ ꯐꯔꯣꯏꯗꯣꯔꯤ ꯑꯋꯣꯏꯕ ꯏꯀꯥꯏ ꯈꯔ ꯇꯧꯕꯁꯦ ꯃꯤ ꯃꯥꯡꯗ ꯍꯦꯛ ꯆꯣꯞꯍꯜꯂꯦ ꯑꯗꯨꯅꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯌꯦ ꯀꯪꯂꯩꯄꯥꯛꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯗꯤ ꯑꯋꯥꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯑꯋꯥꯕ ꯊꯧꯗꯣꯛꯁꯨ ꯑꯗꯨꯝ ꯂꯩ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯦ ꯈꯨꯝꯅꯩꯗꯅꯀꯣ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯑꯅ ꯈꯨꯝꯃꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯀꯟꯅ ꯁꯦꯝꯃꯤ ꯇꯤꯜꯍꯧ ꯀꯩꯀꯩ
ꯁꯤꯁꯤꯗ ꯁꯠ ꯊꯣꯡꯖꯤꯜꯂꯒ ꯀꯥꯡꯉꯧ ꯁꯠ ꯉꯧꯁꯜꯂꯒ ꯑꯗꯩꯗꯤ ꯆꯥꯛꯁꯦ ꯂꯣꯏꯈ꯭ꯔ ꯇꯥꯔꯗꯤ ꯆꯥꯗ꯭ꯔꯁꯨ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯠ ꯂꯣꯏꯔꯒꯕꯨ ꯆꯥꯔꯁꯨ ꯁꯦꯝ ꯁꯥꯕꯗ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯗꯤ ꯈꯔ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨ ꯆꯥꯛꯁꯦ ꯑꯃꯨꯛ ꯊꯣꯡꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯂꯥꯏꯠ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯥꯛꯁꯨ ꯊꯣꯡꯗꯣꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯊꯦꯡꯅꯈꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯒꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯃꯃꯝꯗꯤ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯁꯇꯔꯗꯦ ꯁꯟꯗꯦꯁꯨ ꯂꯥꯏꯚꯇꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯩ ꯊꯥ 2-3 ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯁꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯔꯛꯏꯀꯣ ꯂꯦꯞꯇꯕꯤꯗ ꯑꯗꯨꯅ ꯊꯦꯡꯅꯈꯤꯗꯕ ꯌꯨꯇꯨꯕ ꯆꯪꯉꯛꯄꯗ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯁꯖꯦꯁꯟ ꯚꯤꯗꯤꯑꯣ ꯂꯥꯛꯇꯕꯗꯒꯤ ꯊꯦꯡꯅꯗꯕ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯦꯡꯅꯩꯁꯦ ꯁꯤꯗꯩꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅꯔꯒ ꯁꯤ ꯃꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯊꯦꯡꯅꯈꯤꯗꯕ ꯄꯨꯟꯈꯤꯕ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯇꯝ ꯑꯃꯃꯨꯛ ꯊꯦꯡꯅꯕꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩ ꯄꯣꯟꯇꯦꯗ ꯑꯗꯨꯅ ꯋꯥꯆꯞ ꯍꯥꯏ ꯂꯥꯏꯚꯁꯦ ꯑꯩꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤꯀꯣ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯨꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃ ꯑꯅꯤꯈꯛ ꯊꯥꯒꯠꯂꯒ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗꯨꯗꯤ ꯀꯃꯦꯟ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗꯁꯨ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯉꯝꯕꯁꯨ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯍꯪꯗꯕꯩ ꯋꯥꯔꯤ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯌꯦ ꯄꯥꯝꯕꯒꯤ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯇꯧꯔꯕꯅꯦ ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯑꯩ ꯉꯔꯥꯡ ꯐꯖꯅ ꯈꯜꯂꯦꯕꯀꯣ ꯃꯊꯪꯗꯒꯤꯗꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯣꯟꯁꯦ ꯑꯩ ꯈꯨꯠꯇ ꯐꯣꯟ ꯑꯃꯈꯛ ꯂꯩ ꯑꯗꯨꯅ ꯐꯣꯟ 2 ꯁꯨꯔꯀꯥꯟꯗ ꯑꯩ ꯐꯣꯟ ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯐꯣꯟ ꯑꯃꯒ ꯂꯩꯒꯦ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯐꯣꯟ 2 ꯁꯨꯔꯀꯥꯟꯗꯗꯤ ꯑꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯐꯦꯁꯕꯨꯛꯇ ꯋꯥꯆꯞꯇ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯊꯥꯅꯀꯣ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯊꯥꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ 2ꯗꯨꯗꯀꯣ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯗꯤ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯊꯦꯡꯅꯗꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯑꯗꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯒꯦ ꯈꯜꯂꯦ ꯃꯌꯥꯝ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯑꯝꯇꯪ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯁꯤꯟꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕꯇꯁꯨꯀꯣ ꯍꯧꯖꯤꯛ ꯊꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇꯁꯨ ꯅꯥꯀꯟꯗ ꯐꯣꯟ ꯑꯃ ꯂꯩꯔꯒꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯦꯀꯦꯟꯗꯔꯤ ꯐꯣꯟ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯗꯣꯝ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯒꯦ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯥꯔꯤ ꯁꯨꯃꯥꯏꯅ ꯐꯣꯟ ꯑꯃꯗ ꯑꯗꯨꯝ ꯅꯥꯀꯟꯗ ꯌꯦꯡꯉꯒ ꯄꯥꯏ ꯀꯣꯂꯦꯖ ꯂꯤꯐꯤꯛꯀꯤ ꯃꯔꯨꯞ ꯐꯩ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯃꯔꯨꯞ ꯍꯥꯏꯅꯤ ꯃꯥꯏꯁꯦ ꯀꯪꯂꯩꯄꯥꯛꯁꯦ ꯑꯩꯅꯗꯤ ꯀꯩꯅꯣ ꯐꯣꯇꯣ ꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯁꯨꯝ ꯑꯩ ꯃꯔꯨꯞꯅꯗꯤ ꯁꯣꯝꯗ ꯑꯩ ꯁꯛꯁꯤꯗꯤ ꯎꯔꯤꯅꯤꯗꯅꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯅ ꯑꯃꯨꯛ ꯃꯤꯡꯗ ꯊꯣꯟꯕ ꯅꯠꯇ꯭ꯔꯦ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯊꯣꯜꯂꯦ ꯑꯗꯣ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯊꯥꯒꯠꯄ ꯈꯣꯠꯄꯁꯨ ꯌꯦꯡꯉꯨꯗ꯭ꯔꯕꯅꯤꯅ ꯆꯦꯅꯦꯜꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯡꯗꯣ ꯊꯣꯛꯇꯕꯅꯤꯅ ꯑꯩ ꯆꯞ ꯆꯥꯅ ꯀꯅꯥꯅꯣꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯝꯇꯪ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃꯗꯤ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯑꯩꯅꯗꯤ ꯃꯤꯡ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯗꯨ ꯈꯪꯗ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦ ꯏꯌꯥꯝꯕ ꯄꯋꯥꯔ ꯕꯦꯡ 3K ꯐꯥꯎꯕꯗ ꯂꯩꯕ ꯑꯃꯈꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯂꯨꯄꯥ 3,000 ꯐꯥꯎꯒꯤꯗ ꯂꯩꯕ ꯄꯋꯥꯔ ꯕꯦꯡ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯝ ꯑꯥꯏꯒꯤꯀꯣ 20,000 mAhꯀꯤ ꯑꯃ ꯊꯦꯡꯅꯩ 22.5 ꯋꯥꯠꯀꯤ ꯍꯟꯗꯛꯇ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯃ ꯃꯥꯒꯤ ꯃꯁꯥꯒꯤ ꯏꯟꯕꯤꯜꯠ ꯀꯩ ꯍꯥꯏꯅꯤ ꯀꯦꯕꯜ ꯌꯥꯎꯖꯕ ꯇꯥꯏꯞ ꯁꯤ ꯀꯦꯕꯜꯒꯗꯣ ꯑꯗꯨꯝ ꯌꯥꯎꯖꯕ ꯑꯗꯨꯝꯕ ꯑꯃ ꯊꯦꯡꯅꯩ ꯃꯗꯨ ꯑꯗꯨꯝ ꯐꯩ ꯑꯩꯅ ꯌꯦꯡꯉꯝꯕꯗ ꯑꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯣ ꯑꯦꯝ ꯑꯥꯏꯒꯤ ꯔꯦꯗꯃꯤꯒꯤ ꯁꯨꯝ ꯕ꯭ꯔꯥꯟꯁꯦ ꯄꯋꯥꯔ ꯕꯦꯡꯀꯨꯝꯕꯗꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒ ꯔꯣꯕꯤꯟꯁꯟ ꯑꯦꯅ ꯕ꯭ꯔꯣ ꯑꯟꯗꯔ 15Kꯗ ꯂꯩꯕ ꯐꯣꯟ ꯑꯐꯕ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯔꯤꯌꯦꯜꯃꯤ P3 ꯍꯥꯏꯅꯤꯡꯉꯦ ꯔꯤꯌꯦꯜꯃꯤ P3ꯁꯦ ꯂꯨꯄꯥ 53,000ꯒꯤꯗ ꯑꯗꯨꯝ ꯐꯔꯤ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯀꯩꯀꯩꯁꯨ ꯌꯥꯝ ꯁꯦꯡꯕ ꯑꯗꯨꯒ ꯃꯥ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯠꯀ ꯑꯣꯏꯕꯗꯣ ꯑꯗꯨꯗꯒꯤ ꯈꯜꯂꯒꯗꯤ ꯔꯤꯌꯦꯜꯃꯤ P3 ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯃꯣꯇꯣ G85ꯁꯨ 86ꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯇꯣ G86ꯇꯨꯅ ꯃꯃꯜꯁꯦ ꯂꯨꯄꯥ 13,000 13,500 ꯁ꯭ꯋꯥꯏꯗ ꯑꯣꯐꯔ ꯑꯗꯨꯋꯥꯏꯗꯗꯤ 55 ꯑꯗꯨꯋꯥꯏꯗꯕꯨꯗꯤ ꯐꯪꯕ ꯃꯥꯜꯂꯦ ꯑꯗꯣ ꯆꯞ ꯆꯥꯅ ꯂꯨꯄꯥ 13,500 ꯑꯗꯨꯋꯥꯏꯗ ꯑꯣꯐꯔ ꯍꯧꯖꯤꯛ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦꯗꯅꯀꯣ ꯑꯗꯣ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯅꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯂꯥꯁ ꯋꯤꯛ ꯑꯗꯥꯏꯋꯥꯏꯗꯗꯤ ꯍꯟꯗꯛ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯀꯩꯀꯩ ꯁꯦꯜ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯃꯗꯨ ꯉꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ iPhone 17ꯒ iPhone 16ꯒꯁꯦ ꯀꯔꯝꯕꯅ ꯂꯩꯕꯅ ꯐꯒꯗꯒꯦ ꯍꯥꯏ iPhone 17ꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯔꯤꯃꯔ ꯑꯣꯏꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯁꯤ ꯌꯥꯎꯔꯛꯄꯩ ꯈꯣꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯕ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯈꯪꯗ꯭ꯔꯤꯕꯅꯤꯅ iPhone 16ꯗꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕꯅꯤꯅ ꯈꯪꯉꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯗꯣ ꯂꯣꯟꯆ ꯇꯧꯔꯛꯑꯀꯥꯟꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 13 ꯑꯁ꯭ꯋꯥꯏ ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯀꯝꯄꯜꯁꯔꯤ iPhone 17ꯁꯦ ꯂꯣꯟꯆ ꯇꯧꯔꯛꯑꯅꯤ ꯑꯅꯤꯗꯣ ꯂꯣꯟꯆ ꯇꯧꯔꯛꯑꯀꯥꯟꯗꯨꯗ ꯀꯔꯝꯕꯅ ꯐꯒꯗꯒꯦꯅ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯈꯪꯕ ꯂꯥꯏꯒꯗꯕꯅꯤ ꯑꯗꯨ ꯈꯪꯁꯨ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯕ ꯀꯩꯅꯣꯅꯤꯅ ꯃꯗꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯤ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯕꯗ ꯗꯤꯃꯥꯔꯠꯇ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯊꯣꯡꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯟꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯅꯥꯀꯟꯗ ꯈꯔ ꯉꯥꯏꯍꯥꯛ
ꯏꯟꯁꯥꯡ ꯀꯩꯀꯩ ꯆꯥꯝꯕ ꯈꯣꯠꯄꯒꯤ ꯀꯣꯜ ꯂꯤꯛ ꯆꯥꯝꯕꯒꯤ ꯏꯁꯤꯡ ꯃꯈꯣꯟ ꯀꯩꯀꯩ ꯇꯥꯔꯛꯀꯅꯤ ꯑꯗꯣ ꯋꯥꯔꯧꯕꯤ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯉꯕꯅꯤꯅ ꯑꯩꯅ ꯁꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯂꯥꯏꯚ ꯇꯧꯔꯒꯗꯤ ꯃꯌꯥꯝꯁꯦ ꯉꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯊꯦꯡꯉꯅꯤ ꯄꯨꯡ 10 ꯃꯈꯥꯏ ꯇꯥꯔꯗꯤ ꯌꯥꯝꯁꯨ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯉꯁꯤꯁꯦ ꯂꯥꯏꯚꯇꯤ ꯑꯩ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯅ ꯇꯧꯁꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯁꯤꯃꯇꯪꯗꯤ ꯈꯪꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯈꯥꯡꯉꯤꯕꯅꯤ ꯃꯇꯝ ꯈꯔꯗꯪ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯚꯀꯁꯦ ꯍꯦꯛꯇ 24 ꯑꯋꯥꯔ ꯊꯥꯕ ꯉꯝꯕ ꯃꯇꯝꯒ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦꯕ ꯑꯗꯨꯃꯛꯇꯤ ꯌꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯤꯇꯪ ꯈꯪꯃꯤꯟꯅꯈꯤ ꯇꯥꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯇꯣꯟꯗꯣꯟ ꯁꯅꯥ ꯏꯔꯤꯡꯕꯝꯒꯤ ꯃꯈꯥꯗ ꯀꯃꯦꯟ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯒꯤꯔ ꯑꯗꯨꯅ ꯀꯃꯦꯟ ꯇꯧꯔꯛꯇꯕꯒꯤꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯦꯃꯦꯔꯥ ꯐꯣꯟ ꯑꯃꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯑꯥꯏꯐꯣꯟ 15 ꯅꯠꯇ꯭ꯔꯒ 16 ꯂꯩꯕꯤꯌꯣ ꯑꯗꯨꯗꯤ ꯕꯖꯦꯠꯀꯤ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯤꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 20, 30, 40, 50 ꯑꯗꯣꯝꯒꯤ ꯕꯖꯦꯠꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯒꯗꯕ ꯃꯃꯜꯁꯨ ꯑꯗꯨꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯃꯨꯛꯀꯤ ꯔꯦꯟꯖꯇ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯦꯜꯒꯤ ꯃꯇꯝꯁꯤꯗ ꯑꯥꯏꯐꯣꯟ 15 ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯃꯈꯥ ꯂꯥꯛꯄ ꯎꯗꯦ ꯑꯩ ꯁꯥꯏꯠꯇ ꯍꯥꯏꯗꯣꯛꯑꯁꯨ ꯑꯩ ꯆꯪꯉꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯎꯕ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩ ꯄꯥꯖꯕꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯇꯕꯒꯤ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗꯤ ꯑꯩ ꯃꯗꯨꯗꯤ ꯁꯥꯄꯝ ꯃꯥꯔꯀꯣꯅꯤꯅ iPhone 17 ꯂꯣꯟꯆ ꯇꯧꯔꯗꯤ 15ꯁꯦ ꯄ꯭ꯔꯥꯏꯁ ꯗꯥꯎꯟ ꯂꯥꯛꯀꯗ꯭ꯔꯥ ꯌꯥꯝ ꯐꯖꯅ ꯂꯥꯛꯀꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯍꯧꯖꯤꯛꯁꯦ 60ꯒꯤ ꯃꯌꯥꯗ ꯎꯔꯝꯒꯅꯤ ꯑꯗꯣ ꯂꯨꯄꯥ ꯂꯤꯁꯤꯡ 50ꯒꯤ ꯃꯅꯨꯡꯗ ꯁꯣꯏ ꯎꯕ ꯐꯪꯉꯛꯀꯅꯤ ꯑꯗꯨꯒ ꯐꯣꯟ ꯈꯔꯗꯤ ꯑꯃꯨꯛ iPhone 13, 14 ꯑꯔꯤꯕ ꯂꯣꯟꯆ ꯎꯕ ꯈꯔꯗꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯦꯄꯜꯒꯤ ꯀꯩꯅꯣꯗꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯗꯤꯂꯤꯁ ꯇꯧꯈꯤꯗꯣꯏꯅꯤꯀꯣ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈꯤꯗꯣꯏꯅꯤ ꯑꯗꯨꯅ iPhone 15ꯁꯨ ꯃꯃꯜ ꯌꯥꯝ ꯍꯣꯡꯊꯔꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯍꯤ 2, 3ꯒꯗꯤ ꯌꯥꯝ ꯐꯖꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯀꯣ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯦꯕ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯇꯥꯡꯗꯁꯨ ꯀꯩꯁꯨ ꯅꯣꯞꯄ ꯅꯠꯇꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯅꯧꯕ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟ 16, 17 ꯍꯥꯏꯅ ꯑꯅꯧ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯁꯤꯜꯂꯛꯄꯒꯤ ꯃꯃꯜ ꯇꯥꯊꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯥ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯃꯜ ꯍꯣꯡꯊꯔꯛꯄꯗꯤ ꯅꯠꯇꯦꯀꯣ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥ ꯂꯩꯌꯦ ꯉꯔꯥꯡꯗꯒꯤ ꯉꯔꯥꯡ ꯀꯩꯅꯣꯗꯒꯤ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯟ ꯁꯟꯗꯥꯋꯥꯏꯔꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯋꯥꯏꯗꯒꯤ ꯅꯣꯡ ꯇꯥꯏ ꯑꯗꯨꯝ ꯊꯤꯂꯤ ꯊꯤꯂꯤ ꯑꯗꯨꯝ ꯇꯥ ꯂꯩꯕꯗꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 10, 11 ꯑꯗꯨꯋꯥꯏꯐꯥꯎ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯥ ꯀꯥꯕꯛ ꯀꯥꯕꯛ ꯊꯣꯛꯑꯝꯃꯤ ꯅꯨꯡꯁꯥ ꯑꯗꯨꯝ ꯊꯣꯛꯄꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯁꯟꯗꯥꯋꯥꯏꯔꯝ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯁꯨ ꯈꯔ ꯈꯔ ꯆꯣꯠꯈ꯭ꯔꯦ ꯆꯠꯄꯁꯨ ꯈꯔ ꯈꯔ ꯅꯣꯡ ꯈꯤꯛꯑ ꯆꯣꯠꯈ꯭ꯔꯦ ꯑꯗꯨ ꯂꯣꯛ ꯊꯨꯡꯒꯗꯧꯁꯨ ꯃꯥꯜꯂꯦ ꯍꯥꯟꯅꯗꯩꯁꯨ ꯈꯔ ꯂꯣꯛꯁꯦ ꯁꯦꯡꯗꯕꯤ ꯂꯩꯕꯒ ꯕ꯭ꯔꯣ ꯁꯦꯝꯁꯪ A16 F36 M36 ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯌꯦ A16 F36 M36 ꯍꯥꯏꯗꯣ ꯑꯩ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯣ ꯍꯥꯏꯔꯛꯄ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯃꯗꯨꯒꯤ ꯐꯣꯟꯁꯤꯡꯗꯨꯗꯤ ꯕꯖꯦꯠ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤ ꯐꯣꯟ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯗꯒꯤ 15 ꯁ꯭ꯋꯥꯏꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯁꯤꯡ ꯃꯥꯜꯂꯦ M ꯁꯦꯔꯤꯁꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒꯤ ꯔꯦꯟꯖꯇ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ A16ꯁꯤꯁꯨ ꯑꯗꯣ ꯑꯩꯅ ꯌꯦꯡꯕꯗ ꯆꯤꯊꯕ ꯐꯣꯟꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯣ ꯑꯗꯨꯝ ꯁꯤꯁꯤ ꯌꯥꯎꯋꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯃꯜ ꯑꯁꯨꯛ ꯄꯤ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯈꯪꯉꯒꯗꯤ ꯑꯣꯟꯂꯥꯏꯟꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯁꯥꯄꯝ ꯃꯥꯔꯀꯣꯅꯤꯅ ꯕ꯭ꯔꯣꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤ ꯌꯨꯝ ꯌꯨꯝ ꯍꯥꯏꯁꯦ ꯅꯨꯡꯁꯤꯗꯅꯀꯣ ꯌꯨꯝ ꯍꯥꯏꯁꯦ ꯂꯩꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯐꯤꯕꯝꯅ ꯌꯥꯗꯕꯒꯤ ꯐꯪꯗꯕ ꯂꯩꯕ ꯐꯪꯗꯕꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯂꯥꯛꯑꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯂꯥꯛꯑꯒ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯏꯚꯀꯁꯦ ꯍꯦꯛꯇ ꯉꯟꯇꯥ ꯁꯟꯙꯥꯋꯥꯏꯔꯝ ꯄꯨꯡ 5, 6ꯇꯒꯤ ꯍꯦꯛꯇ ꯍꯧꯖꯤꯜꯂꯛꯇꯅ ꯂꯥꯏꯚꯇ ꯑꯗꯨꯝ ꯊꯥ ꯅꯪ ꯂꯥꯏꯚꯇ ꯄꯦꯜꯂꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯂꯣꯏꯁꯟꯈ꯭ꯔꯣ ꯍꯥꯏꯔꯛꯄ ꯈꯪꯄꯣꯠꯇꯦ
comment tꯧꯁꯟꯕꯤꯔꯣ comment ꯋꯥꯠꯂꯤ ꯃꯌꯥꯝ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪꯒ ꯇꯧꯖꯒꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯕ ꯌꯥꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯅ ꯇꯧꯖꯗꯣꯔꯤ ꯔꯤꯀ꯭ꯋꯦꯁꯁꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯁꯤ ꯂꯥꯏꯐ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯗꯅꯀꯣ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯊꯥꯒꯠꯄꯗꯨꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯛ ꯇꯧꯕꯕꯨꯗꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯒꯅꯤ ꯂꯥꯏꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯛꯑꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯑꯦ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯃꯤꯡ ꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯛ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯐꯤꯆꯔ ꯑꯃ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯅ ꯅꯥꯀꯟꯗ ꯍꯥꯏꯞ ꯍꯥꯏꯅ HYPE ꯍꯥꯏꯞ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤ ꯍꯥꯏꯞꯇꯨ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯍꯥꯏꯞꯇꯨꯁꯨ ꯂꯥꯏꯛ ꯅꯝꯕ ꯑꯗꯨꯃꯥꯏꯅ ꯅꯝꯁꯤꯟꯕꯤꯌꯣ ꯃꯗꯨꯗ ꯃꯌꯥꯝꯗꯒꯤꯗꯤ ꯀꯩꯝꯇ ꯃꯥꯡꯖꯕꯗꯤ ꯂꯩꯔꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛꯐꯥꯎ ꯌꯦꯡꯗ꯭ꯔꯤꯕ ꯉꯁꯤꯐꯥꯎ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯤ ꯑꯅꯧꯕ ꯑꯃꯗꯀꯣ ꯃꯌꯥꯝꯅ ꯍꯥꯏꯞꯇꯨ ꯅꯝꯕꯤꯔꯒꯗꯤ ꯁꯖꯦꯁꯟ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯁꯖꯦꯁꯟ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯚꯤꯌꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯊꯦꯡꯅꯔꯒ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯅꯔꯒ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯕꯤꯔꯛꯄ ꯚꯤꯌꯋꯔꯁꯤꯡ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯂꯩꯗꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯗꯨꯃꯇꯪ ꯌꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯂꯥꯏꯛ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯃꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯅꯕ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯟꯅ ꯍꯟꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯃꯁꯤꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯋꯥꯔꯧꯕꯤꯅꯣ ꯃꯔꯝꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯍꯥꯏꯞ ꯅꯝꯕꯤꯕꯗꯨꯅ ꯁꯖꯦꯁ ꯇꯧꯔꯀꯥꯟꯗ ꯑꯅꯧꯕ ꯚꯤꯌꯋꯔꯁꯤꯡꯅ ꯆꯦꯅꯦꯜꯁꯦ ꯊꯦꯡꯅꯔꯀꯥꯟꯗ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯂꯤꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯀꯩꯁꯨ ꯉꯔꯥꯡ ꯅꯍꯥꯟꯈꯛ ꯍꯧꯔꯛꯄꯗ ꯉꯥꯏꯕ ꯆꯦꯅꯦꯜ ꯑꯃ ꯅꯪ ꯑꯅꯤꯅꯕꯨ ꯍꯦꯟꯅ ꯃꯌꯥꯝ ꯃꯁꯤꯡ ꯌꯥꯝꯃꯦ ꯃꯌꯥꯝ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯤꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕ ꯀꯟꯇꯦꯟ ꯑꯣꯏꯗꯕꯒꯤ ꯑꯣꯏꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯡ ꯈꯤꯇꯪ ꯌꯥꯝꯅꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯦ ꯈꯤꯇꯪ ꯌꯥꯝꯅꯕ ꯍꯥꯏꯅ ꯑꯩ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨꯝꯇꯪꯗꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝꯕꯗꯤ ꯅꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯣ ꯑꯩ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯆꯤꯅ ꯁꯦꯝꯕ ꯁꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯑꯒꯗꯤ ꯆꯥꯛꯁꯦ ꯐꯠ ꯊꯨꯝ ꯀꯥꯝꯊꯣꯛꯈ꯭ꯔꯒ ꯀꯨꯀꯔꯗ ꯀꯥꯝꯒꯗꯕꯅꯤꯅ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯑꯗꯣ ꯀꯨꯀꯔꯗ ꯐꯠ ꯀꯥꯝꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯝ ꯇꯥꯅ ꯐꯝꯃꯒ ꯊꯦꯡꯕꯐꯥꯎ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤꯗꯩꯁꯤꯗ ꯉꯁꯤꯒꯤ ꯆꯥꯛꯁꯦ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯛꯀꯤ ꯄꯦꯠ ꯄꯨꯖꯥꯁꯦ ꯑꯝꯇꯪ ꯆꯥꯗ꯭ꯔꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯀꯧꯕ ꯖꯤꯕꯅꯤꯅ ꯆꯥꯛꯁꯦ ꯂꯥꯝꯃꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨꯅ ꯂꯥꯝꯃꯛꯇ꯭ꯔꯤꯉꯩꯗ ꯑꯝꯇꯪ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯒ ꯑꯝꯇ ꯂꯣꯏꯁꯤꯟꯖꯍꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥ ꯂꯣꯏꯔꯛꯄꯗ ꯄꯨꯛ ꯄꯥꯏꯔ ꯊꯔꯣ ꯃꯥꯔꯣ ꯑꯣꯜ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯐꯔꯤ ꯃꯈꯣꯟꯁꯦ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯃꯈꯣꯟꯁꯦ ꯀꯌꯥ ꯂꯥꯡꯉꯝꯃꯣꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯆꯤꯎ ꯆꯥ ꯃꯈꯣꯟ ꯈꯔꯗꯤ ꯊꯣꯛꯂꯛꯑꯅꯤ ꯀꯃꯦꯟ ꯑꯇꯩ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥꯔꯀꯣꯅꯤꯒꯤ ꯀꯃꯦꯟꯗꯨꯒꯤ ꯃꯈꯥꯗ ꯃꯥꯔꯀꯣꯅꯤ ꯒꯥꯏꯁꯦ ꯑꯐꯥꯎꯕ ꯃꯤꯡꯅꯤꯀꯣ ꯒꯣꯜꯒꯤꯃꯣ ꯃꯥꯔꯀꯣꯅꯤ ꯍꯥꯏꯅ ꯖꯔꯃꯟꯒꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯝꯒꯅꯤ ꯃꯥꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯋꯦꯕ ꯏꯟꯚꯦꯟꯠ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯡ ꯌꯥꯝ ꯑꯐꯥꯎꯕ ꯃꯤꯡꯅꯤ ꯃꯥꯔꯀꯣꯅꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯤꯡꯅꯤ ꯃꯥꯔꯀꯣꯅꯤ ꯒꯣꯜꯒꯤꯃꯣ ꯃꯥꯔꯀꯣꯅꯤ ꯍꯥꯏꯅ ꯔꯦꯗꯤꯑꯣ ꯋꯦꯕꯇ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯇ ꯅꯠꯇꯅ ꯔꯦꯗꯤꯑꯣ ꯋꯦꯕꯇꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯕꯗꯨꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯐꯝ ꯃꯥꯔꯀꯣꯅꯤ ꯑꯁꯦꯡꯕꯅꯤꯀꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯅꯪꯁꯨ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤꯕꯁꯦ ꯃꯥꯏ ꯋꯦꯁ ꯅꯣꯂꯦꯖꯇꯀꯣ ꯃꯦꯃꯣꯔꯤꯁꯤꯅ ꯈꯤꯇꯪ ꯐꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯑꯗꯨꯅ ꯀꯥꯎꯗꯕꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅ ꯀꯥꯎꯗꯕꯤꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯃꯗꯨ ꯆꯨꯝꯃꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩ ꯈꯟꯕꯗ ꯆꯨꯝꯃꯦ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯏꯇꯧ ꯇꯧꯔꯛꯇꯦ ꯀꯩꯗꯧ ꯕꯣꯔꯤꯡ ꯆꯨꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯃꯦꯟꯁꯦ ꯃꯔꯤ ꯃꯔꯤ ꯂꯥꯛꯄꯁꯨ ꯎꯗꯦ ꯑꯗꯨꯒ ꯅꯍꯥꯟꯉꯩ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯨ ꯉꯁꯤꯗꯤ ꯃꯁꯤꯡ ꯏꯁꯨ ꯁꯨꯗ꯭ꯔꯦ ꯀꯔꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯄꯥꯎ ꯌꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯎꯔꯣꯛꯇ ꯄꯥꯎ ꯊꯥꯈꯤꯕꯅꯤ ꯆꯥꯛꯄꯥꯎ ꯊꯥꯈꯤꯕꯁꯦ ꯎꯔꯣꯛꯇꯨꯅ ꯀꯗꯥꯏꯗ ꯄꯥꯏꯁꯜ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯆꯥꯛꯄꯥꯎ ꯊꯥꯈꯤꯕꯅꯤ ꯎꯔꯣꯛꯇ ꯃꯌꯥꯝ ꯁꯣꯝꯗ ꯂꯥꯛꯁꯟꯕꯤꯔꯣ ꯍꯥꯏꯅ ꯑꯗꯣ ꯌꯧꯔꯛꯇꯦ ꯂꯝꯕꯤꯗ ꯂꯝꯐꯩꯗ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯟꯗꯛ
उरोप यौरक्तरदि मैम कꯩनोमु थारगे करी हाइग्रे खुनोमु थारगे खुनुदा थारकपददि कबूतर जा 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 हैना इसाई अमा लेबदो लाइन सिनारा थारगे कबूतर जा 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 पहली प्यार की पहली चिट्ठी ओ पहली प्यार की पहला चिट्ठी साजन को दिया कबूतर जा 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 कबूतर जा 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 है ना भाग्यश्री का कहीं नीने सलमान खान का दिल दीवाना तो फिल्म भी होगा नहीं बिन सजना के माने ना ये पगला है समझाने से समझे ना मैंने प्यार किया है वो मने मधु फिल्म दो फजग्रबा ममिंग चखरबा इसैदुदी हंजन हंजन नुमित खुदिंगी बताय है फिल्म दुदी येंगदि आई तौरसे दु फिल्म दो हौजिसे आईफोन 13 दि पाइबदा कानागिद्रा है आईफोन 13 जानदगी पाइ लैबो ओइतारगदि दम सिनबा याकिनि चही अनि हुमदि को अदुगा अहन बोइना लैबा नत्रगा कोइगी यूज फोन ओइना लैगे हाइतारगदि मदु बजेट तुगा खितंग यूज फोन ओरगस ममंदो क्यादा लैदुइनो हाइबदु खितंग येंगबिरो अदुगा आईफोन 13 दु लुपा लिसिंग निफु गी चांदा लैबनेबा अहन बोइना लैरगदि अदुदि खितंग लेहनिंग है तारे लुपा लिसिंग तरा हापचलगा आईफोन 15 दुम लैबना फरे टाइप सी सु ओइबा फास्ट चार्जिंग अदु अदा अनौबा टेक्नोलॉजी कई की म्याम सु लेदना को नोट्स तरी करा मोगे डायनामिक आइलैंड कायनागा अदु म्याम सिंग दो मैम मरौ यादे नुपा मचा अमा ओइबगी थौदांग नोंमगी चाना थक्नबा चा इसिंग खना थोंबा लांबा होटनरी दुना मखोन खरा टुकता थौलक्पा याइ मदु मरौ यादे अदु खांगमिनरसे मैम याम कोइनबदि ताहल्लबोइदा हालेदि लोइसल्लनि नुपा मचा अमा ओइबगी ngasi नोंमगी तौफम थोंबा खरा तौगेदना चाबा थक्पगी कन्ना सिल्लांगे अदुना मखोन खरा तानिंगदबा मखोन खरा नाकोम वाइ चिनबा मखोन खरा थोलक्पदु मैम ngakpi तारे नत्रदि आई चाक थोंग थोंगा लाइव सु थाद्रगदि हौसु थेंगनी मैम ngaiba warani hajana jangai waro taningam tamsu yai ado adugi khalaga tharakpani pot leibase ngasi mung chalhaudradi Sunday da mung chalhaudradi hayeng de mung chatpa phangaroidaba adagi hayeng chatpa phangdabadi mu araibani hadak ya ta jima chada bi kangna leiradi fajani aduna ngasi je chalinge da ta tham gi pot se leiba kotpa khanba khara tawringa matam su khara mangre aduna matam khara mangba plus khara theng halakpada live thaba matam se jau leiramba haitare lewin ngasi live sidi home science oin tare yam bai is tare chumebo home science oin tare thong ko ta koi matang da thau ngawo lora kari hapkani kari thakani kai se ai matang matam cha cha na hairo su dum hairake thong thak pasu kara haire aduna tak thong borom da tak tharo tak tharage ado yum ma pan ba dumai na ko da leiramni na ne tha amada khoi gi cha na ba thak na ba adu ada kari changi yum ma pan ba kari polam changi home science pura leire he tam da su do heire adune हाँ होम साइंस लौरपद हजिक प्रैक्टिकल तौरी
ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯎꯍꯟꯖꯔꯣꯏꯒꯦ ꯑꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯏꯁꯤꯅ ꯏꯁꯣꯔꯁꯤꯅ ꯅꯪ ꯂꯩꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯅꯤ ꯑꯩꯅ ꯇꯧꯍꯟꯒꯦ ꯌꯥꯎꯅ ꯇꯧꯍꯜꯂꯗꯕ ꯑꯣꯏꯅ ꯅꯥꯊꯩꯗꯅ ꯆꯦꯟꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯌꯧꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯩꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯥꯔꯤꯈꯩꯗꯤ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯣꯝ ꯁꯥꯏꯟꯁꯁꯨ ꯅꯨꯡꯉꯥꯏ ꯕꯖꯦꯠ ꯃꯦꯀꯤꯡ ꯍꯥꯏꯅ ꯑꯃ ꯌꯥꯎꯕꯗꯣ ꯍꯣꯝ ꯁꯥꯏꯟꯁꯇ ꯀ꯭ꯂꯥꯁ 9, 10ꯗ ꯇꯣꯄꯤꯛ ꯑꯃ ꯌꯥꯎꯕꯅꯤ ꯕꯖꯦꯠ ꯃꯦꯀꯤꯡꯁꯦ ꯑꯗꯨꯗꯣ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯗꯨ ꯍꯣꯝ ꯁꯥꯏꯟꯁꯇ ꯃꯗꯨ ꯑꯩꯈꯣꯏ ꯍꯩꯖꯟꯕ ꯀꯥꯟꯅꯩ ꯂꯣꯏꯅꯃꯛꯇꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯏꯔꯨ ꯗꯦꯕꯤꯀꯥꯅ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯀꯩ ꯍꯥꯏꯅꯣ ꯈꯣꯡꯕꯤꯗ ꯃꯦꯀꯞ ꯇꯧꯕꯤ ꯑꯩꯁꯨ ꯍꯣꯝ ꯁꯥꯏꯟꯁ ꯇꯧꯋꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯕ꯭ꯔꯣꯒꯤ ꯇꯥꯏꯞꯇ ꯇꯧꯗꯣꯏꯔꯥ ꯑꯦ ꯃꯁꯤꯗꯤ ꯈꯔ ꯇꯧꯔꯅꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯑꯣꯏꯅ ꯄꯥꯜꯂꯤꯁꯦ ꯌꯥꯝꯅ ꯐꯠꯇꯦꯕ ꯄꯥꯄꯤ ꯄꯦꯠꯀ ꯍꯥꯏꯅꯕꯗꯣ ꯍꯤꯟꯗꯤꯗ ꯃꯁꯤꯒꯤ ꯊꯟꯗ꯭ꯔꯤꯐꯥꯎꯗꯤ ꯃꯤꯁꯦ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇꯅꯦꯕ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯟ ꯈꯔ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤꯗꯤ ꯂꯩꯗꯅꯒ ꯆꯦꯟꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯗꯦꯕꯤꯀꯥ ꯃꯤ ꯈꯨꯗꯤꯡꯃꯛꯅꯤ ꯂꯣꯏꯅ ꯁꯤꯒꯤ ꯁꯔꯨꯛꯁꯤꯃꯗꯤ ꯊꯨꯡꯒꯗꯕꯅꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯁꯤꯗꯤ ꯍꯩꯇꯕꯁꯨ ꯌꯥꯗꯕꯀꯣ ꯏꯇꯣꯝꯇꯒ ꯂꯩꯔꯗꯤ ꯂꯝꯍꯥꯡꯗꯒ ꯊꯥꯗꯣꯛꯑ ꯊꯝꯃꯗꯤ ꯆꯥꯛ ꯊꯣꯡ ꯍꯩꯇꯦꯅ ꯆꯔꯥ ꯍꯦꯜꯂ ꯁꯤꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯄꯥꯝꯗꯦꯕ ꯑꯗꯨꯒ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯈꯣꯡꯕꯤꯗ ꯃꯦꯀꯞ ꯇꯧꯕꯤ ꯃꯅꯤ ꯃꯦꯅꯦꯖꯃꯦꯟꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯃꯥꯅꯤ ꯑꯗꯨ ꯍꯩꯔꯗꯤ ꯂꯣꯏꯔꯕꯅꯤ ꯁꯪꯁꯥꯔꯁꯦ ꯑꯗꯨꯕꯨ ꯍꯩꯔꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩ ꯅꯨꯄꯥꯅꯤꯍꯦ ꯅꯪꯒꯤ ꯀꯗꯥꯏꯗꯒꯤ ꯃꯤꯡꯗꯨꯗꯤ ꯀꯥꯏꯒꯦ ꯗꯦꯕꯤꯀꯥ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯈꯣꯡꯕꯤꯗ ꯃꯦꯀꯞ ꯇꯧꯕꯤꯅ ꯊꯣꯟꯖꯜꯂꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯅꯨꯄꯥꯅꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯍꯩꯖꯜꯂꯨꯀꯣ ꯍꯩꯖꯜꯂꯨ ꯃꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯏꯁꯀꯤꯜꯅꯤ ꯃꯁꯤ ꯍꯦꯛ ꯍꯩꯍꯧꯗ꯭ꯔꯕ ꯇꯣꯛꯑꯦ ꯑꯗꯨꯝ ꯑꯩꯕꯨꯗꯤ ꯇꯧꯔꯣꯏ ꯅꯣꯏꯗꯤ ꯍꯌꯦꯡꯋꯥꯏ ꯐꯨꯕꯤꯈꯤꯗꯅ ꯍꯌꯦꯡꯋꯥꯏ ꯐꯨꯕꯤꯖꯈꯤꯅꯤꯍꯦ ꯐꯖꯔꯤꯅꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯅꯪꯅ ꯗꯦꯕꯤꯀꯥ ꯍꯥꯏꯁꯤꯗ ꯅꯪꯅ ꯊꯣꯜꯂꯤꯕ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯌꯥꯝ ꯑꯝꯇ ꯄꯥꯔꯛ ꯌꯦꯡꯉꯨ ꯇꯥꯑꯣ ꯃꯥꯅ ꯊꯣꯜꯂꯤꯕ ꯃꯤꯡꯁꯦ ꯃꯥ ꯅꯨꯄꯥꯅꯦ ꯑꯗꯣ ꯃꯥꯏ ꯆꯦꯅꯦꯜ ꯃꯃꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯁꯦ ꯃꯥꯅ ꯊꯣꯜꯂꯤꯕ ꯃꯃꯤꯡꯁꯤꯗꯤ ꯗꯦꯕꯤꯀꯥ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯈꯣꯡꯕꯤꯗ ꯃꯦꯀꯞ ꯇꯧꯕꯤ ꯌꯥꯏ ꯆꯨꯝꯃꯦ ꯈꯣꯡꯕꯤꯗ ꯅꯦꯜ ꯄꯣꯂꯤꯁꯀ ꯁꯪꯕꯗꯣ ꯑꯗꯨꯁꯨ ꯃꯦꯀꯞ ꯇꯧꯕ ꯃꯈꯜ ꯑꯃꯅꯤ ꯗꯦꯕꯤꯀꯥ ꯀꯧꯕ ꯃꯤꯅ ꯇꯥꯔꯗꯤꯕꯀꯣ ꯅꯪꯒꯤ ꯃꯑꯣꯡ ꯇꯥꯔꯣꯏ ꯗꯦꯕꯤꯀꯥ ꯀꯧꯕ ꯃꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯊꯥꯏꯅꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁꯀꯤ ꯃꯃꯤꯡꯁꯦ ꯗꯦꯕꯤꯀꯥ ꯀꯧꯕꯖꯥꯠꯂꯥ ꯍꯥꯏꯗꯣꯛꯀꯦꯍꯦ ꯗꯦꯕꯤꯀꯥ ꯀꯧꯕ ꯑꯩꯅ ꯑꯈꯪꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯣꯛꯀꯦ ꯅꯪ ꯏꯆꯦꯅꯦ ꯍꯥꯏꯌꯦꯀꯣ ꯏꯆꯦꯅꯦ ꯃꯥꯅ ꯑꯩꯁꯦ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯁꯤꯗꯕ ꯑꯩꯁꯨ ꯃꯤ ꯑꯃꯨꯛ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯁꯤꯊꯕꯤꯔꯤꯕ ꯍꯥꯏ ꯑꯣ ꯏꯆꯦꯗꯨꯅ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯂꯥꯏꯔꯤꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯄꯜꯂ ꯄꯜꯂ ꯁꯤꯊꯕꯅꯦꯕ ꯑꯣ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯗꯅ ꯂꯃꯟ ꯊꯨꯝꯒꯦꯗꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯊꯣꯟꯖꯤꯜꯂꯒ ꯇꯧꯕꯅꯤ ꯌꯥꯏ ꯌꯥꯏ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯐꯠꯇꯕꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯅꯠꯇꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯁꯤ ꯇꯧꯕꯅꯦꯕꯀꯣ ꯃꯆꯤꯟ ꯃꯧꯄꯥ ꯑꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯈꯠꯅꯗꯅ ꯆꯩꯅꯗꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯒꯠꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯃꯈꯣꯟ ꯑꯃꯒ ꯊꯣꯛꯍꯜꯂꯛꯀꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯈꯣꯟꯗꯤ ꯈꯔ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯟ ꯇꯥꯔꯔꯣꯏ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯅꯣꯡꯃꯒꯤ ꯊꯣꯛꯍꯧꯗ꯭ꯔꯗꯤ ꯄꯨꯛꯁꯦ ꯊꯜꯂꯨ ꯌꯥꯗꯕꯅꯤꯅ ꯈꯔ ꯈꯔ ꯊꯣꯛꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯤꯌꯦ
ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯊꯔꯛꯑꯒꯦ ꯂꯥꯏꯚ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯈꯦꯆꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯗꯤ ꯐꯔꯛ ꯇꯥꯅꯤꯍꯦ ꯃꯑꯣꯡ ꯇꯥꯔꯣꯏ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣꯁꯦ ꯍꯥꯏꯌꯦ ꯑꯩ ꯁꯥꯏꯇꯣꯟꯗꯒꯤꯅꯦ ꯁꯥꯏꯇꯣꯟ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯁꯥꯏꯇꯣꯟꯁꯦ ꯀꯌꯥ ꯇꯥꯒꯟꯗꯦ ꯃꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯈꯔ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯈꯔ ꯂꯥꯞꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯂꯥꯞꯄꯅꯤꯅ ꯃꯌꯥꯝꯁꯤꯅ ꯇꯥꯟꯅꯕ ꯂꯝ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯇꯥꯟꯅꯗꯕ ꯑꯗꯨꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯅꯤ ꯇꯥꯈꯤꯕ ꯈꯪꯈꯤꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯃꯁꯤꯡ ꯏꯋꯥꯠ ꯋꯥꯠꯂꯤ ꯀꯃꯦꯟꯁꯦ ꯂꯥꯛꯄ ꯎꯗꯦ ꯍꯥꯏꯗꯤ ꯑꯎꯕꯗꯤ ꯑꯗꯨꯝ ꯄꯥꯕꯅꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯀꯃꯦꯟ ꯈꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯔꯤ ꯃꯔꯛ ꯊꯠꯅ ꯑꯩꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯔꯤ ꯄꯣꯁꯇꯤ ꯇꯥꯅ ꯊꯣꯜꯂꯤꯍꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯇꯥꯗꯤ ꯇꯥꯈ꯭ꯔꯦ ꯆꯠꯇ꯭ꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯇꯥꯔꯤꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯔꯣ ꯀꯔꯣꯝ ꯁꯥꯏꯗꯠꯇ ꯂꯩꯒꯦ ꯈꯪꯉꯒꯗꯤ ꯀꯃꯦꯟ ꯑꯝꯇ ꯏꯁꯜꯂꯛꯎꯅꯦ ꯀꯔꯣꯝ ꯁꯥꯏꯗꯠꯇ ꯂꯩꯕꯅꯣ ꯍꯥꯏꯗꯣ ꯇꯥꯔꯤꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯇꯥꯕꯨꯗꯤ ꯇꯥꯔꯝꯃꯅꯤ ꯑꯗꯣ ꯇꯥꯔꯤꯗꯣ ꯆꯨꯝꯅ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯅ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯈꯪꯅꯕ ꯀꯃꯦꯟ ꯑꯝꯇꯪ ꯀꯔꯣꯝ ꯁꯥꯏꯗꯠꯇ ꯂꯩꯒꯦꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯃꯤ ꯃꯁꯤꯡ ꯋꯥꯠꯄ ꯃꯥꯜꯂꯤꯗ ꯇꯣꯟꯗꯣꯟ ꯁꯅꯥꯏꯔꯦꯡꯕꯝꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗꯗꯤ ꯀꯦꯃꯦꯔꯥ ꯈꯔ ꯁꯦꯡꯕ ꯑꯍꯨꯝ ꯈꯛꯇ ꯁꯖꯦꯁ ꯇꯧꯕꯤꯔꯣ 35 ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯈꯔ ꯁꯦꯡꯕ ꯍꯥꯏꯇꯥꯔꯦ 35ꯇ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯅꯤꯡꯁꯤꯡꯕꯁꯦ S23 ꯌꯥꯔꯦ S24 ꯐꯦꯟ ꯏꯗꯤꯁꯟ ꯌꯥꯔꯦ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤ 15 ꯄ꯭ꯔꯣꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯣꯚꯔꯑꯣꯜꯗ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯍꯥꯏ ꯇꯥꯔꯒꯗꯤ S23 ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯂꯩꯔꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯁꯦ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯁꯦ ꯌꯥꯝ ꯐꯕ ꯐꯣꯟ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯁꯨ ꯌꯦꯡꯕꯤꯌꯨ ꯀꯨꯝꯕꯤꯔꯣꯝꯗ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯀꯨꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯟꯁꯇꯤꯇ꯭ꯌꯨꯋꯦꯟꯁꯤꯗꯤ ꯀꯨꯝꯕꯤꯅꯦꯕꯀꯣ ꯑꯗꯨꯒ ꯀꯨꯝꯕꯤꯔꯣꯝꯗꯒꯤ ꯂꯥꯏꯟꯗꯒꯤ ꯂꯥꯛꯑꯒꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟꯈ꯭ꯔꯦ ꯂꯝꯕꯤꯁꯦ ꯄꯨꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯊꯥꯞꯂꯨꯕ ꯃꯤꯔꯝꯗꯝ ꯁꯤꯄꯨꯔꯔꯣꯝꯗ ꯆꯠꯀꯗꯕꯅꯦꯕ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯔꯣꯝꯗꯒꯤ ꯍꯥꯏꯊꯔꯛꯑꯒꯀꯣ ꯑꯗꯨꯒ ꯀꯨꯝꯕꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯤ ꯑꯣꯏ ꯑꯩꯈꯣꯏꯁꯦ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯁꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯀꯧꯇꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯇꯥꯔꯤꯕ ꯂꯝꯁꯦ ꯁꯤ ꯂꯥꯟꯊꯔꯒ ꯄꯣꯍꯥꯎ ꯆꯩꯈꯥꯏ ꯀꯥꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯇꯧꯕꯗꯅ ꯅꯍꯥꯟꯋꯥꯏ ꯃꯤꯅ ꯆꯪꯅ ꯌꯥꯗꯅ ꯇꯧꯕ ꯖꯒꯥꯗꯣ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯂꯝꯕꯤ ꯑꯃꯈꯛ ꯆꯪꯈꯤꯗꯧꯅꯦꯕ ꯑꯗꯨꯗꯒꯤ ꯆꯪꯉꯒ ꯂꯩ ꯒꯨꯒꯜ ꯄꯤꯛꯁꯦꯜꯁꯨ ꯂꯩꯔꯤꯁꯤꯗꯤ ꯍꯩ ꯒꯨꯒꯜ ꯄꯤꯛꯁꯦꯜꯗꯨꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯀꯦꯃꯦꯔꯥꯗꯤ ꯁꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯗ꯭ꯔꯤꯒꯦ ꯃꯣꯏꯒꯤ ꯒꯨꯒꯜꯒꯤ ꯇꯦꯟꯁꯔ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯁꯤꯁꯦ ꯍꯦꯚꯤ ꯑꯩꯈꯣꯏꯅ ꯇꯥꯛꯁ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯒꯦꯝ ꯁꯥꯟꯅꯗ꯭ꯔ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯁꯪꯒꯤ ꯖꯤꯅꯣꯁꯀꯒꯤ ꯍꯦꯟꯅ ꯃꯥꯁꯤꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯃꯗꯨ ꯒꯨꯒꯜ ꯄꯤꯛꯁꯦꯜꯁꯦ ꯑꯩꯅ ꯄꯟꯕꯗ ꯌꯥꯎꯗꯕꯅꯦ ꯑꯗꯨꯒꯤꯅꯤ ꯑꯥꯏꯐꯣꯟꯗ ꯖꯦꯜ ꯕ꯭ꯔꯦꯛ ꯇꯧꯕ ꯌꯥꯒꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯖꯦꯜ ꯕ꯭ꯔꯦꯛꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯇꯠꯂꯨꯔꯦ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯃꯔꯛꯇ ꯇꯠꯂꯨꯔꯦ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ
ngasi chak thongise lai tha tan tha ba gi thum tha khra ba thak ba se kaw ngasi ani thuna thak chala di ai di ngasi di ta ne ma horen lorak bada video di camera mayek sing dabro hai video di camera mayek sing dabra hai se vivo hai ro sorry video an par war war kan kamin se ran toran pasale vivo di camera mayek sima se koina magi phone jingje kari haini process tawraga thadorpa image on tawebako adu yengbadadi magi screen du yengbada yam phajaba manba yam sengba manba duga koina raw file oina ga loktho kan da koina to to thabaki koina ka leidana ko dumaina process tawthona ba mu khonar matam di ma sengba ha wale adu vivo ga si oppo ga si kan jets optics ka moi collaborate tawramina dum mayek ti dum yam sengdi haibidi aro dum sengi do yam best ti oide haitare atang ba vivo gi kari kari series atop pasing da dum yaba mek seng ni Cina cina loidi lo sila kadore adubu network ya dabagi mi se loy mangre मैं मैं ngang se tara gadi comment tawsin biro ai network ya ri ya address kem khangdre camera se Samsung nadi fari Android marak tadi Apple gi namu camera se moi namu video gi damakta oi ta di Apple se namu yam phaba iPhone sing se men la kidre me am network ya dabudagi comment tawraga aina u da video mu hawra jala comment am tang tawsan biradi nungai ni aina ngangi se tara gadi tai hena kananam tang comment am tang tawsan biro ai ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯦꯠꯋꯥꯔꯛ ꯇꯠꯄꯗꯒꯤ ꯔꯤꯀꯅꯦꯛꯇꯤꯡ ꯇꯧꯔꯦꯕꯀꯣ ꯔꯤꯀꯅꯦꯛꯇꯤꯡ ꯃꯣꯗꯇ ꯂꯩꯔꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯔꯤꯖ꯭ꯌꯨꯝ ꯇꯧꯔꯛꯑꯦ ꯂꯥꯏꯚꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯒ ꯑꯩꯅ ꯎꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯅꯥꯅꯣꯝꯇ ꯇꯥꯏ ꯍꯥꯏꯌꯦ ꯑꯣ ꯀꯃꯦꯟꯁꯨ ꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯧꯁꯟꯕꯤꯔꯛꯄ ꯍꯦꯔꯣꯄꯟ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯗꯕꯩ ꯑꯣꯏꯔꯝꯃꯦ ꯏꯔꯥꯟꯁꯦ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯒꯤꯐ ꯌꯥꯝ ꯇꯧꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯒꯤꯐ ꯌꯥꯝ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯌꯧꯔꯛꯄ ꯑꯣꯏꯔꯗꯤ ꯐꯗꯧꯅꯤ ꯑꯩ ꯅꯥꯛꯇ ꯇꯣꯛ ꯇꯣꯛ ꯇꯥꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯅ ꯒꯤꯐ ꯇꯧꯔꯛꯏꯗꯣ ꯑꯩ ꯃꯥꯡꯗ ꯇꯨꯞ ꯇꯨꯞ ꯇꯥꯁꯜꯂꯛꯄ ꯑꯣꯏꯇꯥꯔꯗꯤ ꯇꯛ ꯇꯛ ꯈꯨꯜꯂꯒ ꯁꯤꯃ ꯌꯧꯔꯛꯑꯦ ꯁꯤꯃ ꯌꯧꯔꯛꯑꯦꯅ ꯍꯥꯏ ꯌꯥꯕ ꯃꯊꯛꯇ ꯂꯣꯏ ꯄꯥꯏꯈꯠꯂ ꯃꯥꯡꯈ꯭ꯔꯦ ꯁꯤ ꯇꯧꯕꯁꯤꯗꯤ ꯃꯈꯣꯟ ꯇꯥꯔꯛꯑꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯤ ꯐꯥ ꯀꯥꯝꯕꯒꯤꯀꯣ ꯑꯃ ꯍꯧꯔꯦ ꯑꯃ ꯍꯧꯔꯦ ꯑꯃ ꯍꯧꯔꯦ ꯃꯌꯥꯝ ꯁꯤꯗꯤ ꯈꯔ ꯈꯪꯃꯤꯟꯅ ꯇꯥꯔꯦ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯟꯁꯦ ꯈꯔ ꯈꯪꯃꯤꯟꯅ ꯇꯥꯔꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯀꯟꯉꯝꯗꯦ ꯍꯥꯏꯔꯤ
comment di lak tre mayam se tumin yeng lai gra ma le som dai na sa pu thong bo mayam comment bu pa na phona bo mit che ni ra ko som de ka sala ko kam taw e ka sala di mayam tai na dur na si di tai na ge da lai ra ni ngasi di tai na bi mot lai ba mayam comment lak te ko ai comment lak ta se ai wakhan je nuai te ama ka taw le or unmarried hai ai luhong tri unmarried ni unmarried na te never married unmarried na luhong ta ai never married ne ai je isai sak lo ai ne talak chi dai isai mu sak lo ai je le bera ni nang so oi ba kana no kelvin taw kani nga le ka taw si ka taw ge mai pe ma som da sa ising khara kan na karwa kan honari aduna kok se dom chang ya do man da bai tare outside Manipur da lai ma le sum me outside Manipur da lai na ma khon do ama ga ta halakhi ke du na tung de ta roi da du na tung de dai jo ma khanau me ni khala tham ga je andai ma loi chala ge siwa de are ma khanau me khai ra ge ma khanau me khai ra ge siwa de are kai injang no to sibo hai injang li hau bon na tre da ngasi de pagi sweet corn do adu ma kangau ki type kangau ge tawri adu ga samna ngasi di kha theng na thong bogi ko sabak chalu hala ga light tha ba sin nang na ba na hobe be to boda ngasi di asam bi ti ba khesi taw san gre aduna thabai sana su lai bung na ko re thabai sana lo mi myam se roll call taw ba horam ta roll call ta taw salo yam to le da to si se ta pu thong gadra live pu tha gadra live pu tha gadra yam to ne hinge na kana like taw dri maming pa la ko maming pa la ga maming pa du di aro ti ge haina re mo se famule pu taw lo famule pu taw lo ado sina maming pa la ko ya roi maming pa ja di aro mo do like to ba ta ko we ba isal lai mayam like to dra di ma na famule pu taw no ko lan ba punishment pi badai di kem khang ja de afa phat dai to pu na mak do do sinara bane
ꯃꯤꯡ ꯄꯜꯂꯛꯇ꯭ꯔꯤꯀꯥꯟꯗꯅ ꯁꯥꯅ ꯍꯥꯏꯖꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯃꯤꯡ ꯀꯧꯊꯣꯛꯑꯅꯤ ꯍꯥꯏꯔꯤꯀꯣ ꯀꯧꯊꯣꯛ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯤꯗꯕ ꯌꯥꯔꯣꯏꯗ꯭ꯔꯦ ꯕ꯭ꯔꯣꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯍꯣꯏ ꯌꯦꯡꯕ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯣ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯗꯣ ꯑꯗꯨꯕꯨꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯇꯧꯔꯨꯅꯨꯍꯦ ꯐꯔꯛ ꯇꯥꯅꯤ ꯈꯤꯇꯪ ꯍꯥꯀꯠꯆꯕꯤ ꯇꯨꯏꯕ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯍꯥꯀꯠꯆꯕ ꯍꯥꯏꯗꯣ ꯇꯧꯋꯦꯕ ꯀꯦꯜꯕꯤꯟ ꯂꯥꯏꯛ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯀꯦꯜꯕꯤꯟ ꯅꯪ ꯂꯥꯏꯛ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯔꯣꯜ ꯀꯧꯔꯤ ꯀꯩꯒꯨꯝꯕ ꯇꯧꯔꯝꯗ꯭ꯔꯗꯤ ꯐꯃꯨ ꯂꯦꯞꯄꯨ ꯇꯧꯍꯜꯂꯗꯤ ꯑꯩꯗꯤ ꯈꯥꯝꯕ ꯉꯝꯃꯣꯏꯀꯣ ꯏꯔꯥꯁꯅ ꯁꯝꯅ ꯂꯦꯟꯗꯤꯡ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯍꯥꯏ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯕ ꯀꯃꯦꯟꯅꯤꯅ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯆꯩꯔꯥꯎꯕꯁꯤ ꯀꯌꯥꯃꯨꯛ ꯁꯨꯖꯟꯈ꯭ꯔꯈꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯆꯩꯔꯥꯎꯕꯁꯤ ꯑꯩꯅ ꯈꯪꯕꯗꯗꯤ ꯃꯁꯤꯡꯁꯦ ꯌꯥꯝꯗ꯭ꯔꯤꯌꯦ ꯑꯩꯅ ꯈꯪꯕꯗꯗꯤ ꯀꯨꯟꯇꯔꯦꯠ ꯀꯨꯟꯅꯤꯄꯥꯟ ꯁꯨꯔ ꯃꯥꯜꯂꯦ ꯑꯩꯅ ꯈꯪꯕꯗ ꯈꯪꯗꯕꯗ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯂꯥꯎꯁꯟꯈ꯭ꯔꯦꯕ ꯃꯣꯏꯅ ꯑꯗ ꯑꯩꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯥꯎꯁꯟꯈꯤꯕꯅꯤ ꯑꯗꯨꯗ ꯑꯩ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯈꯪꯉꯛꯄꯗꯗꯤ ꯀꯨꯟꯇꯔꯦꯠ ꯀꯨꯟꯅꯤꯄꯥꯟ ꯁꯨꯈ꯭ꯔꯦ ꯕꯦꯔꯥꯅꯤꯀꯣ ꯀꯃꯦꯟꯁꯦ ꯄꯣꯁ ꯇꯥꯕ ꯌꯥꯝ ꯌꯥꯎꯔꯛꯏꯌꯦ ꯑꯩ ꯇꯧꯗ꯭ꯔꯦ ꯗꯣꯏ ꯊꯥꯗꯣꯏ ꯀꯔꯤ ꯄꯤꯖꯅꯤ ꯍꯥ ꯃꯤꯊꯥꯏ ꯑꯃ ꯄꯤꯁꯜꯂꯣ ꯕꯤꯂꯥꯅ ꯀꯅꯥꯅꯣ ꯂꯨꯝꯃꯤꯗꯣ ꯂꯥꯏꯛ ꯇꯧꯔꯒ ꯂꯨꯝꯃꯨ ꯅꯠꯇ꯭ꯔꯗꯤ ꯅꯥ ꯄꯥꯏꯔꯒ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯂꯦꯞꯆꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯅꯥ ꯄꯥꯏꯔꯒ ꯈꯣꯡ ꯊꯥꯡꯒꯠꯂ ꯂꯦꯞꯅꯤꯡꯗ꯭ꯔꯗꯤ ꯃꯌꯥꯝ ꯏꯆꯟꯅ ꯍꯥꯏꯔꯤꯁꯦ ꯇꯧꯍꯧꯔꯣ ꯂꯥꯏꯛ ꯇꯧ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯠ ꯇꯧꯅꯍꯧꯔꯣ ꯕ꯭ꯔꯣ ꯍꯧꯗꯣꯡ ꯊꯣꯡꯕ ꯆꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯩ ꯍꯧꯗꯣꯡꯗꯤ ꯆꯥꯗꯦꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯪꯁꯨ ꯉꯥꯅꯨꯐꯧ ꯆꯥꯗꯕꯉꯣꯟꯗ ꯍꯧꯗꯣꯡ ꯍꯪꯖꯜꯂꯛꯑꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯥ ꯅꯪꯁꯨ ꯍꯧꯗꯣꯡꯒꯥꯏꯗꯨꯗꯤ ꯌꯥꯝ ꯆꯥꯔꯨꯅꯨꯍꯦ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯑꯗꯣ ꯆꯥꯕ ꯃꯤꯗꯤ ꯂꯩꯕꯅꯤ ꯑꯩꯅ ꯈꯪꯕ ꯃꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯧꯗꯣꯡꯗꯤ ꯆꯥꯗꯦ ꯑꯩꯉꯣꯟꯗ ꯆꯥꯕ꯭ꯔꯥ ꯍꯪꯉꯛꯏꯁꯤꯅꯗꯤ ꯖꯣꯅꯤꯁꯦ ꯍꯧꯗꯣꯡ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯡ ꯆꯥꯕ꯭ꯔꯥ ꯍꯪꯉꯛꯏꯁꯤꯅꯗꯤ ꯖꯣꯅꯤꯒꯤ ꯍꯧꯗꯣꯡ ꯈꯔ ꯆꯥꯕꯩ ꯃꯑꯣꯡ ꯃꯥꯜꯂꯤ ꯃꯔꯨꯞ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯤꯊꯥꯏꯅ ꯌꯥꯗꯦ ꯑꯩꯗꯤ ꯃꯤꯊꯥꯏꯅ ꯌꯥꯗꯦ ꯍꯦ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯆꯩꯔ ꯀꯩꯅꯣꯝꯃ ꯍꯦꯛ ꯄꯤꯗꯣ ꯃꯥꯒꯤ ꯂꯥꯛꯉꯣ ꯅꯪꯒꯤꯗꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯁꯤ ꯄꯤꯖꯔꯅꯤ ꯑꯣ ꯀꯤꯟ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯍꯨꯏꯅ ꯏꯍꯥꯎ ꯍꯥꯎꯔꯦ ꯖꯥꯠ ꯖꯥꯠꯀꯤ ꯆꯤꯟꯖꯥꯛꯁꯦ ꯍꯥꯏ ꯄꯜꯂꯛꯏꯗ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤꯗ ꯍꯨꯏ ꯑꯗꯨꯁꯨ ꯆꯥꯕ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯋꯥꯗꯣ ꯄꯤꯖꯔꯣ ꯍꯥꯏꯔꯤꯌꯦ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯉꯔꯥꯡꯗ ꯄꯣꯛꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪ ꯀꯧꯏꯗ ꯇꯥꯔꯣꯏ ꯍꯨꯏ ꯍꯥꯎꯋꯦ ꯍꯥꯏꯅꯣ ꯐꯠꯇꯦ ꯆꯨꯝꯃꯦ ꯄꯣꯀꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯄꯣꯀꯣ F7 ꯄꯣꯀꯣ F7ꯁꯨ ꯐꯩ X7ꯁꯨ ꯐꯩ ꯑꯗꯣ F7 ꯑꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯄꯒꯤꯗꯤ F7ꯗ ꯅꯨꯡꯉꯥꯏꯅꯤ ꯀꯩ ꯂꯝ ꯂꯩꯅꯣ ꯍꯥꯏꯌꯦ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯦ
ꯑꯩ ꯂꯝꯁꯦ ꯈꯔ ꯂꯥꯞꯄꯦ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯕ꯭ꯔꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯣꯛꯁꯦꯟ ꯍꯥꯏ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩ ꯑꯁꯦꯡꯕꯗꯤ ꯆꯥꯗꯦꯀꯣ ꯑꯩ ꯍꯨꯏ ꯍꯧꯗꯣꯡ ꯑꯗꯨꯝꯕ ꯑꯝꯇ ꯆꯥꯗꯦꯍꯦ ꯑꯩꯗꯤ ꯃꯊꯣꯠꯂꯦ ꯑꯗꯣ ꯃꯊꯣꯠꯂꯦꯗꯣ ꯈꯔ ꯆꯥꯏ ꯑꯩꯗꯤ ꯍꯧꯗꯣꯡ ꯂꯤꯟ ꯆꯥꯗ꯭ꯔꯤ ꯆꯥꯔꯣꯏ ꯇꯨꯀꯠꯆꯩ ꯌꯥꯝ ꯍꯨꯏꯗꯤ ꯆꯥꯏꯕꯨ ꯄꯥꯝꯅꯗꯤ ꯆꯥꯗꯦ ꯍꯥꯏꯌꯦ ꯂꯥꯛꯉꯣ ꯌꯥꯗꯦ ꯁꯤꯗꯤ ꯅꯉꯣꯟꯗ ꯄꯤꯖꯗꯣꯏꯅꯤ ꯍꯥꯏꯌꯦ ꯒꯦꯝꯒꯤꯅꯤ ꯍꯥꯏꯌꯦ ꯄꯣꯀꯣ F7ꯗ ꯐꯔꯅꯤ ꯁꯣꯅꯤꯅ ꯑꯥꯏꯐꯣꯟ ꯍꯣꯡꯅ ꯍꯣꯡꯅ ꯌꯣꯜꯂꯤꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯣ ꯁꯤꯡꯅꯩ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯩ ꯍꯥꯏꯌꯦ ꯑꯗꯨ ꯃꯥꯒꯤ ꯍꯣꯡꯅ ꯌꯣꯜꯂꯤꯗꯣ ꯀꯔꯝꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯣ ꯃꯔꯤ ꯃꯈꯣꯡ ꯐꯖꯅ ꯈꯪꯅ ꯃꯐꯝ ꯈꯪꯅ ꯂꯩꯔꯒꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨꯗ ꯊꯧꯕꯥꯜ ꯃꯥꯜꯂꯨꯔꯦ ꯍꯥꯏꯌꯦ ꯊꯧꯕꯥꯜꯗꯤ ꯅꯠꯇꯦꯍꯦ ꯊꯧꯕꯥꯜꯗꯨꯗꯤ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯒꯤꯗꯤ ꯊꯧꯕꯥꯜꯗꯤ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯆꯠꯂꯦ ꯑꯩ ꯅꯣꯏ ꯉꯥꯏꯔꯨꯔꯒꯦ ꯃꯐꯝꯗꯨꯗ ꯍꯥꯏꯌꯦ ꯑꯣ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏꯔꯤꯌꯦ ꯁꯥꯏꯀꯜ ꯂꯩꯕ꯭ꯔꯣꯕꯣ ꯍꯥꯏ ꯑꯩ ꯁꯥꯏꯀꯜ ꯂꯩꯇꯤꯌꯦ ꯍꯧꯖꯤꯛꯇꯤ ꯁꯥꯏꯀꯜꯗ ꯂꯩꯇꯦ ꯁꯥꯏꯀꯜꯗ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔ ꯁꯥꯏꯀꯜꯗ ꯂꯩꯔꯝꯃꯗꯤ ꯁꯤ ꯊꯣꯡ ꯊꯥꯛꯇꯅ ꯉꯧꯗꯅ ꯆꯤ ꯆꯥ ꯃꯈꯣꯟ ꯊꯣꯛꯏꯗꯣ ꯊꯣꯛꯑꯣꯏꯗ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯆꯥꯛ ꯊꯤꯗꯣꯛꯑꯒꯦ ꯉꯟꯅ ꯂꯥꯛꯄ ꯃꯤꯗ ꯄꯤꯖꯅꯤ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯗꯤ ꯐꯪꯉꯣꯏ ꯍꯥꯏꯔꯤ ꯇꯥꯃꯣ ꯅꯪ ꯃꯩꯇꯩꯔꯣ ꯈ꯭ꯔꯤꯁꯇꯦꯟꯗꯣ ꯍꯥꯏ ꯑꯩ ꯃꯥꯟꯗ꯭ꯔꯕꯣ ꯑꯩ ꯁꯛꯁꯤꯗ ꯑꯩ ꯉꯥꯡꯉꯤꯁꯤ ꯀꯔꯤ ꯃꯥꯜꯂꯒꯦ ꯏꯃꯥ ꯃꯩꯇꯩꯅꯦ ꯌꯥꯕꯅꯦꯍꯦ ꯐꯦꯁ ꯑꯥꯏ ꯗꯤ ꯀꯩꯀꯥ ꯆꯦꯛ ꯇꯧꯔꯒ ꯂꯩꯌꯣ ꯁꯦꯀꯦꯟꯒꯤꯗꯤ ꯍꯥꯏꯌꯦ ꯑꯥꯏꯐꯣꯟ ꯍꯣꯡꯅ ꯌꯣꯟꯕꯗ ꯊꯥꯖꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯐꯩ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯍꯣꯏ ꯃꯃꯥꯡꯗ ꯂꯣꯟꯁ ꯇꯧꯈꯤꯕ ꯑꯔꯤꯕ ꯐꯣꯟꯅꯤꯅ ꯈꯔ ꯀꯦꯜꯚꯤꯟ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯗꯕ ꯃꯐꯝ ꯋꯥꯔꯧꯅꯨ ꯑꯗꯨꯝꯕꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇꯦ ꯑꯦꯗꯤꯁꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯩꯇꯩꯅꯤꯀꯣ ꯑꯁ ꯍꯥꯛꯇꯛꯇꯒꯤ ꯃꯩꯇꯩ ꯑꯗꯨꯝ ꯑꯣꯏꯔ ꯂꯥꯛꯄ ꯇꯁꯦꯡꯅ ꯃꯩꯇꯩꯅꯤ ꯍꯣꯏ ꯃꯩꯇꯩ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯃꯨꯛ ꯁꯦꯡꯅ ꯂꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯅꯦꯠ ꯆꯞꯄꯦ ꯍꯣꯏ ꯗ 12 ꯂꯩꯌꯣ ꯑꯥꯏꯐꯣꯟꯗ 12ꯀꯤ ꯃꯈꯥ ꯀꯥꯟꯅꯗꯦ 4Gꯅꯤꯅ ꯍꯥꯏ ꯍꯣꯏ 12 ꯐꯥꯎꯗ ꯍꯧꯖꯤꯛ ꯈꯔ ꯀꯨꯏꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯂꯤꯔꯦ ꯍꯥꯏꯇꯥꯔꯦ 12 ꯐꯥꯎꯗ ꯑꯩꯗꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ 13 ꯐꯥꯎꯗ ꯂꯩꯕ ꯁꯖꯦꯁ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯁꯦꯀꯦꯟ ꯍꯦꯟꯗ ꯑꯩꯈꯣꯏꯅ ꯌꯨꯁ ꯐꯣꯟꯗ ꯂꯩꯕꯒꯤ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯣꯏ ꯑꯗꯨꯝ ꯂꯩꯕꯕꯨꯗꯤ 13 ꯐꯥꯎꯗꯤ ꯌꯥꯔꯤ 12ꯇꯤ ꯈꯔ ꯀꯨꯏꯔꯦꯗ ꯑꯗꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯇꯤꯃꯤꯂꯥ ꯀꯁꯨꯝꯅ ꯀꯟꯅ ꯁꯥꯎꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯌꯦꯁ ꯇꯥꯃꯣ ꯍꯥꯏꯔꯤꯌꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯌꯦꯡ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥ ꯐꯨꯕꯤꯕꯗꯨ ꯃꯤꯆꯪ ꯆꯪꯕꯁꯨ ꯌꯥꯗꯕ ꯐꯔꯛ ꯇꯥꯖꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤ ꯃꯁꯤ ꯆꯨꯝꯃꯤ ꯊꯣꯛꯑꯝꯒꯅꯤ ꯃꯗꯨ ꯊꯣꯛꯄꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨ ꯑꯩꯗꯤ ꯃꯗꯨ ꯌꯥꯎꯍꯜꯂꯔꯣꯏꯒꯦ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅ ꯆꯥꯎꯈ꯭ꯔꯒ ꯅꯪꯒꯤ ꯅꯆꯥꯗꯨꯅ ꯄꯤꯛꯑ ꯂꯩꯍꯧꯔꯒ ꯃꯣꯏꯅ ꯐꯨꯕꯤꯕꯗꯣ ꯃꯤꯆꯪꯒꯁꯨ ꯆꯪ ꯌꯥꯗꯒꯨꯝ ꯇꯧ ꯅꯆꯥꯅꯦꯅ ꯑꯉꯥꯡ ꯆꯪꯉꯤ ꯍꯥꯏꯈꯤꯅꯦꯅ ꯇꯧꯔꯝꯒꯅꯤ ꯈꯔꯗꯤ ꯇꯧꯔꯝꯒꯅꯤ ꯂꯣꯏꯔꯦ ꯌꯥꯝ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯅꯨꯄꯤ ꯊꯤꯔꯁꯦ ꯍꯥꯏꯌꯦ ꯊꯤꯕꯗꯤ ꯀꯨꯏꯔꯦꯗ ꯊꯤꯕꯗꯤ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯊꯤꯕꯩ ꯋꯥꯗꯤ ꯐꯪꯗꯕꯩ ꯋꯥꯅꯤ
ꯐꯪꯗ꯭ꯔꯤꯕ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯅꯅꯦ ꯊꯤꯕꯩ ꯋꯥꯗꯤ ꯌꯥꯝ ꯀꯨꯏꯔꯕꯖꯥꯠꯅꯤꯗ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯧꯕꯥꯜꯗ ꯇꯥꯃꯣꯅ ꯄꯥꯝꯒꯗꯕ ꯐꯖꯕꯤ ꯅꯨꯄꯤ ꯌꯥꯝ ꯂꯩꯌꯦ ꯇꯥꯃꯣ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯅ ꯄꯥꯝꯒꯗꯕ ꯍꯥꯏꯁꯦ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯅ ꯄꯥꯝꯃꯣꯏꯗꯕ ꯑꯣꯏꯔꯝꯃꯗꯤ ꯐꯔꯛ ꯇꯥꯅꯅꯤꯀꯣ ꯌꯦꯡꯗ ꯌꯦꯡꯉꯨꯔꯒ ꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯐꯣꯟ ꯃꯃꯥꯏꯁꯦ ꯃꯣꯠ ꯃꯥꯜꯂꯦ ꯂꯩꯊꯣꯛꯀꯦ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯌꯥꯏꯌꯦ ꯊꯥꯖꯤꯜꯂꯛꯑꯣ ꯀꯃꯦꯟꯗ ꯊꯥꯖꯤꯜꯂꯛꯑꯣ ꯌꯦꯡꯒꯦ ꯅꯨꯄꯤ ꯀꯣꯏꯔꯨꯅꯨ ꯀꯥꯟꯅꯔꯣꯏ ꯄꯩꯁꯥ ꯌꯥꯝ ꯆꯠꯄꯅꯤ ꯑꯩ ꯉꯁꯤ ꯑꯔꯦꯝꯕꯗ 1.5 ꯆꯠꯈ꯭ꯔꯦ ꯍꯥꯏ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯃꯕꯨꯗꯤ ꯑꯃꯔꯣꯝꯗꯕꯨꯗꯤ ꯐꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ ꯐꯔꯛ ꯇꯥꯅꯤꯍꯦ ꯂꯥꯁꯇꯅꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯇꯤꯡꯉꯣꯏ ꯍꯥꯏ ꯏꯁ ꯂꯧꯔꯕ ꯃꯇꯨꯡꯗ ꯇꯤꯡꯉꯣꯏ ꯀꯥꯏꯅꯕ ꯑꯗꯨꯅ ꯍꯦꯟꯅ ꯇꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯁ ꯅꯪ ꯌꯥꯗ꯭ꯔꯦꯗ ꯍꯣꯝ ꯁꯥꯏꯟꯁꯁꯦ ꯍꯩꯇꯦꯕ ꯃꯥ ꯍꯣꯝ ꯁꯥꯏꯟꯁ ꯂꯧꯔꯛꯇꯕ ꯃꯥꯜꯂꯤ ꯍꯣꯝ ꯁꯥꯏꯟꯁ ꯍꯩꯇꯦꯕ ꯃꯥ ꯐꯥꯒꯤ ꯇꯧꯕꯅꯤ ꯇꯥꯃꯣ ꯂꯨꯄꯥ 1.5 ꯑꯣꯛ ꯆꯥꯔꯝꯃꯗꯤ ꯀꯌꯥꯝ ꯍꯥꯎꯅꯤ ꯑꯩ 12 ꯀꯥꯔꯤꯌꯦ ꯍꯣꯝ ꯁꯥꯏꯟꯁ ꯂꯧꯔꯨꯅꯤ ꯍꯧꯖꯤꯛ ꯍꯥꯏꯌꯦ 11 ꯀꯥꯔꯤ ꯑꯩꯗꯤ 12 ꯄꯥꯔꯨꯔꯦ 11 ꯀꯥꯏꯅ ꯍꯥꯏꯅ ꯍꯣꯝ ꯁꯥꯏꯟꯁ ꯂꯧꯁꯜꯂꯨ ꯀꯥꯟꯅꯕꯅꯤ 1.5 ꯑꯣꯛ ꯆꯥꯔꯝꯃꯗꯤ KG 3ꯗꯤ ꯅꯥꯟꯅ ꯁꯦꯠ ꯌꯥꯅꯤꯅꯦ ꯎꯝ ꯃꯥꯡꯗꯤ ꯃꯥꯡꯖꯔꯦ ꯅꯪ ꯉꯁꯤ ꯅꯪ ꯉꯁꯤ ꯈꯔꯗꯤ ꯃꯥꯡꯖꯔꯦꯍꯦ ꯏꯕꯣ ꯔꯇꯟ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯀꯨꯏꯔꯦꯗ ꯂꯥꯏꯚ ꯍꯧꯕ ꯍꯧꯖꯤꯛꯇ ꯆꯪꯉꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯅꯨꯄꯤ ꯊꯤꯔꯤꯁꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏ ꯍꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯕꯥ ꯇꯧꯅꯕꯁꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨ ꯈꯛꯇꯁꯨ ꯑꯣꯏꯕ ꯌꯥꯗꯦ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯍꯥꯏꯕꯁꯦꯀꯣ ꯕꯦꯇꯔ ꯍꯥꯐ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤꯁꯨ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯤꯅꯤ ꯁꯦꯕꯥ ꯇꯧꯕ ꯈꯛꯇꯪꯒꯤꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯣꯏ ꯁꯦꯕꯥ ꯇꯧꯗꯤ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯣꯁꯥꯏꯇꯤꯗ ꯁꯃꯥꯖꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯁꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯃꯆꯥ ꯃꯁꯨ ꯌꯨꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯌꯥꯝꯕ ꯇꯧꯅꯩ ꯅꯨꯄꯥꯁꯤꯡꯅ ꯁꯦꯜ ꯇꯥꯟꯕ ꯄꯩꯁꯥ ꯇꯥꯟꯕ ꯄꯩꯁꯥ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕ ꯑꯗꯨꯝꯕꯒꯤ ꯍꯣꯏ ꯇꯧꯅꯩ ꯑꯗꯨꯕꯨꯗꯤ ꯔꯤꯌꯦꯜꯃꯤ ꯄꯦ 20K ꯄꯤꯕꯗꯨ ꯃꯃꯜ ꯁꯥꯟꯅꯕ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯀꯔꯤ ꯑꯣꯏꯒꯦ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅꯤ ꯑꯗꯣ ꯑꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯀꯩ ꯌꯥꯎꯒꯦꯗꯣ ꯈꯪꯗ꯭ꯔꯦ ꯄꯩꯁꯥ ꯈꯔ ꯇꯤꯡꯖꯔꯁꯨ ꯅꯨꯄꯤꯗꯤ ꯊꯤꯒꯗꯕꯅꯤ ꯍꯥꯏ ꯃꯥꯅꯤ ꯊꯤꯒꯗꯕꯅꯤ ꯊꯤꯖꯜꯂꯣ ꯊꯤꯖꯟꯕ ꯂꯦꯞꯄ ꯌꯥꯗꯦ
ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ ꯃꯩꯁꯦ ꯀꯩꯅꯣꯅꯦ ꯈꯞꯄꯤꯒ ꯇꯧꯔꯛꯏꯅꯦ ꯃꯨꯠꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯍꯦ ꯂꯥꯏꯛ ꯇꯧꯔꯤꯉꯩꯗ ꯏꯕꯨꯡ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯔꯒꯦ ꯇꯧꯕꯅꯦ ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯊꯤꯔꯣ ꯆꯥꯔꯒꯦ ꯊꯤꯒꯦꯅ ꯉꯥꯏ ꯆꯐꯨ ꯊꯥꯡꯗꯔꯒ ꯉꯥꯏ ꯈꯥꯎꯩ ꯄꯥꯏꯔꯒ ꯉꯥꯏ ꯂꯩꯔꯕꯅꯤꯅꯦ ꯑꯩꯗꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯥꯛꯇꯦꯅ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯇꯥꯃꯣ ꯍꯥꯏꯌꯦ ꯀꯩꯅꯣꯅꯦ ꯀꯥꯡꯉꯧꯒ ꯈꯦꯆꯤꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯂꯥꯠꯀ ꯇꯧꯔꯦ ꯌꯥꯝ ꯁꯝꯖꯟꯈ꯭ꯔꯦ ꯐꯠ ꯍꯦꯛꯇ ꯂꯣꯏꯁꯟꯕ ꯌꯥꯕ ꯄꯣꯠ ꯊꯤꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀ꯭ꯂꯥꯁ 8, 9 ꯀꯥꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯅꯨꯄꯥꯒ ꯀꯣꯏꯊꯗꯅ ꯀꯣꯏꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄꯗꯗꯤ ꯏꯃꯥ ꯑꯩ ꯂꯨꯄꯥ 10 ꯄꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯦ ꯑꯁ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄꯗꯩ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯦꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯁꯥꯟꯅꯗꯅ ꯃꯈꯥ ꯌꯥꯝ ꯄꯜꯂꯔꯣꯏꯒꯦ ꯂꯣꯡꯂꯤ ꯂꯣꯡ ꯃꯤꯖꯣꯔꯥꯝ ꯑꯣꯔ ꯃꯅꯤꯄꯨꯔ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯏꯟꯗꯤꯌꯥ ꯍꯥꯏ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯤꯅ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯁꯤ ꯃꯇꯥꯡꯗꯗꯤ ꯀꯃꯦꯟꯁꯤꯗꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯈꯨꯝꯗ꯭ꯔꯁꯨ ꯌꯥꯔ ꯄꯣꯠꯅꯤ ꯍꯥꯎꯗꯧꯕ ꯋꯥꯠꯂꯦ ꯌꯥꯝ ꯍꯥꯏ ꯍꯥꯎꯗꯣꯏꯅꯦ ꯁꯂꯥꯠꯁꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯇꯧꯕꯁꯦ ꯏꯁꯥꯅ ꯏꯁꯥ ꯄꯪꯊꯥ ꯊꯥꯒꯠꯂ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯕꯤꯅꯕꯗꯤ ꯂꯩꯇ꯭ꯔꯕ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯂꯩꯇꯦ ꯑꯗꯨꯁꯨ ꯂꯩꯔꯒꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧ ꯂꯩꯈꯤꯗ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯕ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟꯒ ꯂꯥꯛꯁꯟꯗꯅ ꯂꯥꯏꯚꯀꯁꯦ ꯕꯠ ꯕꯠ ꯇꯠꯂꯣꯏꯗ꯭ꯔꯣ ꯂꯩꯇꯦ ꯑꯗꯨꯝꯕ ꯀꯔꯤꯝ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯁꯤꯗꯥ ꯁꯥꯗꯥ ꯁ꯭ꯋꯥꯏꯒꯤ ꯍꯨꯏꯁꯤꯡꯁꯦ ꯌꯥꯝ ꯂꯥꯡꯉꯤꯗ ꯅꯣꯏ ꯂꯥꯏꯛ ꯇꯧ ꯌꯥꯗ꯭ꯔꯦ ꯃꯥꯅꯤꯅꯦ ꯂꯥꯏꯛ ꯇꯧ ꯍꯥꯏꯔꯒ ꯂꯥꯏꯛꯁꯤ ꯇꯧꯗ꯭ꯔꯦꯅꯦ ꯃꯣꯏ ꯃꯁꯤꯡꯁꯦ ꯔꯣꯜ ꯀꯣꯜ ꯇꯧ ꯔꯣꯜ ꯀꯣꯜ ꯇꯧ ꯌꯥꯝ ꯂꯥꯡꯉꯦ ꯃꯁꯤ ꯊꯣꯡꯅꯥꯎꯁꯨ ꯂꯣꯟꯁꯤꯟꯒꯦ ꯍꯨꯏ ꯃꯈꯣꯟꯁꯦ ꯌꯥꯝꯅ ꯍꯧꯋꯦ ꯌꯥꯝꯅ ꯕ꯭ꯔꯣꯅ ꯈꯪꯕ ꯇꯦꯕ꯭ꯂꯦꯠꯇ 20K ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧꯕ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯣ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯕ꯭ꯂꯦꯠꯇꯨꯅꯦ ꯑꯃ ꯔꯦꯗꯃꯤꯒꯤ ꯑꯃ ꯂꯩꯕꯅꯦꯕ ꯃꯥꯏ ꯃꯣꯗꯦꯜ ꯅꯝꯕꯔꯗꯣ ꯀꯥꯎꯔꯦꯕ ꯑꯩꯁꯦ ꯂꯨꯄꯥ 15,000 ꯃꯌꯥ ꯄꯤꯕꯅꯦꯕ ꯑꯗꯨꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 870 ꯌꯥꯎꯕꯗꯣ ꯃꯗꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨ ꯁꯥꯟꯅꯕꯗꯣ ꯃꯤ ꯇꯦꯁ ꯇꯧꯅꯔꯒ ꯃꯗꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯃꯤꯅ ꯅꯨꯄꯤ ꯊꯤꯔꯕ ꯍꯪꯕꯗ ꯀꯟꯅ ꯊꯤꯖꯔꯤ ꯈꯨꯝ ꯇꯥꯔꯦ ꯍꯥꯏ ꯊꯤꯕꯩ ꯋꯥꯗꯤ ꯀꯨꯏꯔꯦ ꯊꯤꯕ ꯏꯃꯥ ꯀꯟꯅ ꯊꯤꯔꯤꯁꯤꯅꯤ ꯑꯁ ꯊꯤꯕ ꯀꯨꯏꯔꯦ ꯅꯨꯄꯤ ꯋꯥꯗꯤ ꯐꯪꯗꯕ ꯑꯃ ꯌꯥꯎ ꯇꯧꯔꯤ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯦ ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕꯖꯥꯠ ꯂꯣꯏ ꯇꯧꯔꯝꯃꯦ ꯂꯥꯏꯛ ꯍꯥꯏꯌꯦ ꯋꯥꯠꯂꯤꯕꯅꯦ ꯂꯨꯝꯕ ꯂꯩꯕ ꯇꯨꯃꯤꯟꯅ ꯆꯪꯉꯝꯃ ꯊꯣꯛꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯦ ꯊꯥꯗꯣꯏ ꯑꯃꯃꯝꯇ ꯀꯧ ꯃꯃꯤꯡ ꯀꯧ ꯅꯇꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩꯗ ꯂꯥꯎꯔꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯥꯎꯔꯤꯕꯅꯣ ꯐꯪꯗꯕꯁꯦ ꯋꯥꯕꯅꯤ ꯕ꯭ꯔꯣ ꯍꯥꯏ ꯑꯩꯗꯤ ꯋꯥꯗꯦꯍꯦ ꯑꯩꯗꯤ ꯋꯥꯗꯦꯀꯣ ꯑꯗꯨꯃꯗꯤ ꯑꯩ ꯀꯩꯝ ꯁꯥꯎꯃꯤ ꯄꯦꯠ 6 ꯒꯦꯝꯒꯤꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯃꯤꯇ꯭ꯔꯪꯅ ꯁꯥꯎꯃꯤ ꯄꯦꯠ 6 ꯇꯨꯔꯥ ꯀꯔꯝꯕꯅꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 870 ꯌꯥꯎꯕꯗꯣ ꯃꯗꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯨꯄꯥ ꯅꯪꯗꯤ ꯇꯧꯔꯕ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯃꯁꯤ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯄ꯭ꯔꯥꯏꯁꯇꯤ ꯍꯥꯏꯌꯦ ꯃꯃꯜꯒꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯥꯏ ꯄꯦꯗꯀꯨꯝꯕ ꯑꯗꯨꯝꯕ ꯇꯦꯕ꯭ꯂꯦꯠꯀꯨꯝꯕꯗꯣ ꯑꯩ ꯃꯃꯟꯗꯣ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯃꯤꯇ꯭ꯔꯪꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥ ꯀꯔꯝꯕ ꯃꯃꯜ ꯀꯌꯥꯗ ꯂꯩꯕꯅꯣ ꯑꯣꯟꯂꯥꯏꯟꯗ ꯆꯦꯛ ꯇꯧꯋꯣ ꯃꯃꯤꯡ ꯑꯗꯨꯝ ꯊꯤꯔꯒ ꯋꯥꯁꯅꯦꯁꯟ ꯂꯥꯛꯑꯦꯍꯦ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯕꯅꯤ ꯃꯁꯤꯁꯨ ꯊꯥꯗꯣꯏꯁꯅꯥ ꯆꯪꯉꯛꯄꯗ ꯉꯥꯏꯕꯅꯦ ꯏꯕꯨꯡ 13 ꯂꯥꯏꯛ ꯍꯥꯏꯌꯦ ꯑꯗꯨ ꯉꯁꯥꯏ ꯇꯧꯔꯝꯃ ꯊꯣꯛꯈꯤꯕ ꯃꯤꯁꯤꯡꯒꯤ ꯂꯩꯍꯧꯔꯤꯅꯦꯕ ꯃꯣꯏ ꯇꯧꯗ꯭ꯔꯤꯕꯅꯦꯕꯗꯣ ꯆꯤꯊꯔꯤꯕꯅꯦꯗꯣ ꯑꯃ ꯑꯝꯇ ꯀꯧ
ꯉꯁꯥꯏ ꯇꯧꯔꯝꯃꯒ ꯂꯥꯏꯛꯁꯦ ꯌꯦꯡꯉꯝꯃꯒ ꯂꯥꯏꯚꯁꯦ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤꯕꯅꯦ ꯔꯇꯟꯅ ꯇꯧꯔꯕꯅꯦ ꯍꯥꯏꯔꯤꯌꯦ ꯔꯇꯟꯒꯤꯗꯤ ꯌꯥꯔꯦ ꯃꯥ ꯑꯃꯨꯛ ꯉꯥꯛꯄꯤꯔꯁꯤ ꯗꯣ ꯃꯤꯁꯦ ꯃꯁꯤꯡ ꯋꯥꯠꯂꯤꯁꯦ ꯎꯔꯦꯗꯅ ꯊꯥꯗꯣꯛ ꯌꯦꯡꯉꯨ ꯂꯥꯏꯛ ꯃꯁꯤꯡꯁꯦ ꯌꯦꯡꯉꯨ ꯃꯤꯁꯦ ꯋꯥꯠꯂꯤꯁꯦ ꯎꯔꯦꯗꯅ ꯉꯁꯤꯗꯤ ꯍꯥꯄꯨꯁꯨ ꯃꯥꯜꯂꯦꯍꯦ ꯏꯁꯥꯁꯦ ꯍꯜꯂꯛꯑꯒ ꯏꯔꯨꯁꯨ ꯂꯨꯖꯒꯗꯕꯗꯨ ꯂꯨꯖꯍꯧꯗ꯭ꯔꯦ ꯄꯣꯀꯣꯗ ꯒꯦꯝꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯝꯇ ꯄꯥꯝꯃꯤ ꯍꯥꯏ ꯄꯣꯀꯣꯗ ꯌꯦꯡꯒꯦ ꯑꯩꯅ ꯏꯁꯜꯂꯒ ꯊꯝꯈꯤꯕꯅꯦ ꯄꯣꯀꯣꯒꯤ ꯐꯣꯟ Poco X7 Poco X7 ꯅꯨꯡꯉꯥꯏꯅꯤ Poco X7 ꯗꯣ ꯂꯩꯌꯦ ꯄ꯭ꯔꯣꯗꯤꯀꯣ X7 Pro ꯗꯣ 24K ꯂꯩ MediaTek 8 Dimensity 8400 ꯌꯥꯎꯋꯤ ꯃꯗꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯔꯇꯟꯅ 15/15 ꯍꯥꯏꯁꯦ 14/14 ꯍꯥꯏ ꯃꯤ ꯃꯁꯤꯡ ꯑꯃ ꯍꯟꯊꯩ ꯀꯅꯥꯅꯣ ꯂꯥꯏꯛ ꯅꯝꯃꯝꯃꯒ ꯊꯣꯛꯈ꯭ꯔꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯤꯁꯦ ꯃꯃꯤꯡ ꯑꯃꯇ ꯀꯧ ꯐꯃꯨꯡ ꯂꯦꯞꯄꯨ ꯇꯧꯍꯜꯂꯣ ꯉꯁꯥꯏ ꯂꯥꯏꯛ ꯇꯧꯔꯝꯃꯒ ꯂꯥꯏꯚ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈꯤꯕ ꯂꯥꯏꯚ ꯃꯁꯤꯡ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯟꯅꯗ꯭ꯔꯤꯁꯦ ꯃꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯅꯅꯤ ꯔꯤꯌꯦꯜꯃꯤꯒꯤ ꯑꯅꯧꯕ ꯂꯣꯟꯁ ꯇꯧꯗꯧꯕ ꯂꯩꯕꯅꯦ P4 ꯄ꯭ꯔꯣꯗꯣ ꯍꯥꯏ ꯊꯥꯗꯣꯏꯅꯦ ꯅꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯉꯥꯡꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯂꯥꯡꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯤ ꯇꯥꯔꯅꯤ ꯌꯨꯝ ꯄꯥꯟꯕꯒ ꯈꯪꯗꯧꯔꯦ ꯀꯅꯥ ꯇꯧꯕꯤꯗꯧꯔꯤꯒꯦ ꯑꯩꯁꯦ ꯃꯥꯅꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯝ